ꯃꯈꯥ ꯆꯠꯊꯖꯔꯛꯂꯤꯕ ꯑꯁꯤꯅ ꯆꯤꯡꯈꯨꯕ ꯕꯟꯗꯤꯗꯒꯤ ꯊꯥꯗꯣꯛꯄꯒꯤ ꯃꯇꯥꯡꯅꯤ꯫ ꯑꯋꯥꯕ ꯍꯧꯈꯔꯒ ꯅꯨꯡꯉꯥꯏꯕꯅ ꯂꯥꯛꯄꯒꯨꯝ ꯃꯆꯥ ꯅꯥꯕ ꯐꯕꯗ ꯊꯣꯡꯂꯦꯟ ꯆꯥꯎꯕ ꯈꯟꯅꯔꯦ꯫ ꯏꯆꯥꯁꯨ ꯅꯥꯕ ꯐꯔꯦ, ꯖꯨꯕꯔꯥꯖ ꯆꯤꯡꯈꯨꯕ ꯊꯥꯗꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯇꯥꯟꯅꯈꯔꯦ ꯑꯅꯤꯗꯨ꯫ ꯁꯅꯥ ꯀꯣꯅꯨꯡ ꯀꯥꯔꯛꯂꯦ, ꯍꯪꯒꯠꯈꯔꯦ ꯅꯤꯡꯊꯧꯗ꯫ ꯅꯅꯥꯎ ꯏꯕꯨꯡꯉꯣ, ꯍꯟꯗꯛꯇꯤ ꯔꯥꯖꯗꯟꯗꯤ ꯄꯤꯕꯗꯤ ꯃꯄꯨꯒꯤ ꯌꯥꯏꯐꯅꯕꯅꯤ, ꯀꯔꯤ ꯂꯩꯇꯕꯗꯒꯤ ꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯕꯒꯤ ꯊꯣꯛꯅꯔꯨꯕ ꯊꯕꯛꯅꯤ꯫ ꯃꯩꯔꯤꯛ ꯃꯆꯥ ꯑꯃꯅ ꯄ꯭ꯔꯤꯊꯤ ꯃꯥꯡꯅ ꯇꯥꯛꯅꯕ ꯊꯣꯛꯈ꯭ꯔꯦꯗꯣ ꯍꯟꯗꯛ ꯃꯣꯏꯔꯥꯡꯗ꯫ ꯑꯉꯥꯡ ꯍꯥꯏꯕ ꯑꯁꯤꯗꯤ ꯁꯨꯝꯅ ꯂꯦꯞꯅꯈꯔꯦ, ꯊꯣꯡꯂꯦꯟ ꯆꯥꯎꯕ ꯀꯨꯝꯈꯔꯦ꯫ ꯅꯤꯡꯊꯧ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯔꯦ, ꯈꯝꯕ ꯐꯔꯦ ꯍꯥꯏꯕꯁꯦ ꯃꯅꯥꯎ ꯊꯥꯗꯣꯛꯀꯗꯧꯕ ꯊꯃꯣꯏ ꯏꯄꯥꯛ ꯑꯗꯨꯗ ꯃꯅꯥꯎ ꯃꯅꯥꯏ ꯑꯅꯤꯒꯤ ꯋꯥꯈꯜ ꯆꯦꯛꯂꯥ ꯑꯅꯤꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯑꯅꯤꯗ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯃꯍꯥꯔꯥꯅꯤꯁꯤꯡꯗꯨꯅ ꯂꯝꯖꯥ ꯈꯝꯕ ꯎꯅꯔꯨ, ꯑꯍꯥꯎ ꯑꯊꯨꯝ ꯄꯨꯕꯤꯈꯣ, ꯊꯨꯅ ꯄꯥꯡꯒꯟ ꯀꯟꯅꯕ ꯊꯤꯜꯂꯕꯗꯤ ꯅꯈꯣꯏꯅ ꯇꯥꯒꯅꯤꯀꯣ, ꯑꯁꯤꯐꯥꯎ ꯇꯥꯛꯄꯤꯈꯔꯦ ꯃꯄꯨꯅ, ꯆꯥꯟꯖꯈꯔꯦ ꯈꯝꯕꯕꯨ꯫ ꯑꯁꯤꯒꯤ ꯃꯊꯛ ꯑꯁꯤꯗ ꯆꯤꯡꯈꯨꯕꯗꯤ ꯃꯅꯥꯎꯕꯨ ꯊꯥꯗꯣꯛꯄ ꯇꯥꯔꯦ ꯍꯥꯏꯕ ꯑꯁꯤꯃ ꯍꯔꯥꯎꯕ ꯃꯍꯥꯔꯥꯅꯤꯁꯤꯡꯗꯨ ꯖꯒꯣꯏ ꯂꯣꯏꯅ ꯁꯥꯈꯔꯦ꯫ ꯂꯩꯆꯤꯟꯊꯥꯡꯗ ꯑꯍꯤꯡꯗ ꯊꯥꯖꯃꯥꯒꯤ ꯃꯀꯣꯏꯗ ꯊꯋꯥꯟꯃꯤꯆꯥꯛꯅ ꯉꯥꯟꯕꯒꯨꯝ, ꯁꯖꯤꯛ ꯊꯥꯕꯥꯅꯗꯒꯨꯝ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯧ ꯃꯥꯌꯣꯛꯅꯅ ꯋꯥꯇꯥꯅꯩ꯫ ꯏꯪꯉꯦ ꯁꯅꯥ ꯀꯣꯅꯨꯡꯗꯣ, ꯅꯣꯛꯅꯈꯔꯦ ꯍꯔꯥꯎꯅꯩ꯫ ꯁꯅꯥ ꯀꯣꯅꯨꯡꯗꯨꯗꯒꯤ ꯑꯆꯥ ꯑꯊꯛ ꯊꯤꯟꯊꯈꯤ꯫ ꯑꯗꯨ ꯊꯨꯡꯐꯥꯠꯇ꯭ꯔꯤꯉꯩꯗ ꯁꯅꯥ ꯄꯨꯀꯩꯅꯨꯡꯗꯒꯤ ꯃꯅꯤ ꯌꯥꯏꯕꯨ ꯊꯣꯏꯔꯕꯤ ꯂꯣꯏꯕꯤ ꯂꯣꯛꯆꯥꯎ ꯑꯃꯗ, ꯁꯃꯨꯗꯔ ꯏꯔꯦꯟꯅꯨꯡꯗ, ꯂꯥꯏꯖ ꯂꯩꯈꯥꯅꯨꯡꯗꯒꯤ ꯑꯃꯃꯝꯗꯝ ꯎꯕꯗ ꯐꯪꯅꯗꯕ ꯇꯥꯡꯂꯕꯤ ꯂꯣꯏꯗꯥꯝ ꯊꯥꯖ ꯑꯃꯃꯨꯛ ꯃꯛꯁꯨ ꯌꯦꯡꯉꯝꯗ ꯄ꯭ꯔꯤꯊꯤꯒꯨꯝꯅ ꯂꯨꯝꯂꯕꯤ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ, ꯃꯅꯥꯎ 14ꯒ ꯅꯨꯄꯤ 15ꯅꯤ꯫ ꯂꯩꯔꯥꯡ ꯂꯛꯇꯛ ꯊꯣꯏꯔꯕꯤ, ꯍꯩꯔꯥꯡ ꯈꯨꯠꯅ ꯈꯜꯂꯕꯤ, ꯉꯥꯛꯅꯤ ꯂꯝꯖꯥ ꯈꯝꯕꯒꯤ ꯂꯥꯏꯔꯁꯪꯗꯨꯗ ꯀꯨꯝꯃꯛꯂꯦꯗꯣ꯫ ꯂꯥꯏꯔ ꯍꯣꯖꯪ ꯌꯧꯕꯗ ꯊꯣꯏꯕꯤ ꯈꯝꯅꯨ ꯀꯧꯔꯛꯏ꯫ ꯈꯝꯕ ꯈꯝꯅꯨ ꯊꯣꯏꯕꯤꯅꯦ ꯑꯍꯨꯝꯗꯨꯅ ꯈꯣꯏꯔꯝꯃꯦ꯫ ꯆꯦꯡꯒꯩ ꯄꯥꯠꯀꯤ ꯂꯝꯗꯝꯗ ꯀꯨꯝꯒꯤ ꯏꯅꯧ ꯇꯥꯕꯗ ꯍꯨꯞꯅꯧ ꯂꯦꯡ ꯂꯦꯡ ꯆꯠꯄꯗ ꯀꯣꯔꯧꯊꯛꯇ ꯄꯥꯏꯔꯤꯕ ꯉꯥꯅꯨ ꯀꯥꯡꯉ ꯇꯥꯕꯒꯨꯝ, ꯃꯍꯥꯔꯥꯅꯤꯁꯤꯡꯗꯨꯒꯤ ꯆꯦꯛꯂꯥ ꯑꯣꯏꯕ ꯊꯋꯥꯏꯅ ꯅꯥꯄꯤꯒꯨꯝꯅ ꯇꯣꯜꯂꯕ ꯈꯝꯕ ꯈꯝꯅꯨ ꯑꯅꯤꯒꯤ ꯃꯆꯥꯏꯕꯦꯝꯃ ꯊꯣꯏꯕꯤꯒꯤ ꯄ꯭ꯔꯦꯝꯒꯤ ꯏꯅꯧ ꯊꯠꯈꯔꯦ꯫ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯛꯏ, ꯇꯔꯦꯠ ꯇꯔꯥ ꯁꯥꯟꯅꯔꯦ꯫ ꯃꯃꯩꯗꯨꯗ ꯍꯥꯏꯔꯛꯏ, ꯀꯌꯥ ꯌꯥꯝꯅ ꯁꯣꯛꯄꯒꯦꯅꯦ ꯁꯥꯖꯧ, ꯅꯐꯤ ꯍꯥꯏꯗꯣꯛꯎ ꯌꯦꯡꯒꯦ ꯍꯥꯏꯕꯤꯔꯛꯂꯦ ꯃꯌꯥꯝꯅ꯫ ꯁꯅꯥ ꯃꯌꯦꯡ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗ ꯍꯥꯏꯗꯨꯅ ꯍꯪꯒꯠꯆꯔꯦ ꯈꯝꯅꯨꯅ꯫ ꯊꯥꯗꯣꯏ ꯃꯥꯅ ꯌꯦꯡꯕꯤꯌꯨ ꯑꯩꯒ꯭ꯌꯥ ꯍꯥꯏꯗꯨꯅ ꯅꯣꯡꯌꯥꯏ-ꯅꯝꯗ ꯀꯨꯞꯄꯤꯕ ꯆꯔꯩ ꯑꯗꯨ ꯍꯥꯏꯗꯣꯛꯏ꯫ ꯁꯣꯛꯈꯤꯐꯝꯗꯨ ꯎꯕꯗ ꯁꯣꯏꯅꯥꯏꯔꯕ ꯃꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯁꯣꯛꯄꯒꯨꯝ ꯏꯕꯦꯝꯃꯁꯤꯡ ꯃꯌꯥꯝꯗꯣ ꯆꯤꯡꯈꯨ ꯅꯣꯡꯕꯥꯟ ꯑꯅꯤꯕꯨ ꯑꯃꯨꯛ ꯅꯧꯅ ꯅꯨꯡꯉꯥꯏꯇꯦ ꯀꯣꯅꯨꯡꯂꯣꯝꯗ ꯆꯤꯡꯈꯨꯕ ꯅꯤꯡꯊꯧ ꯁꯅꯥ ꯌꯥꯊꯪꯅ ꯊꯥꯗꯣꯛꯈꯔꯦ ꯅꯨꯃꯤꯠꯇꯨ꯫ ꯅꯨꯡꯖꯦꯡ ꯂꯥꯏꯖ ꯑꯗꯨꯗ ꯁꯅꯥ ꯍꯛꯆꯥꯡ ꯁꯦꯡꯗꯣꯛꯂꯦ꯫ ꯕꯤꯁꯅꯨ ꯍꯥꯟꯅ ꯈꯣꯏꯔꯝꯃꯦ, ꯅꯤꯡꯊꯧ ꯆꯣꯔꯣꯟ ꯈꯣꯏꯔꯝꯈ꯭ꯔꯦ, ꯃꯍꯥꯔꯥꯅꯤ ꯈꯨꯗꯥꯗ ꯈꯣꯏꯔꯝꯃꯦꯗꯣ ꯆꯤꯡꯈꯨꯕ꯫ ꯒꯣꯃꯨꯈꯤ ꯇꯤꯔꯊꯗꯒꯤ ꯆꯣꯡꯊꯔꯛꯄ ꯒꯪꯒꯥꯅ ꯂꯥꯏꯖ ꯍꯔꯥꯎ ꯈꯣꯟꯒꯨꯝꯅ ꯃꯄꯨ ꯁꯅꯥ ꯌꯥꯊꯪꯗꯣ, ꯉꯁꯤꯁꯤꯗꯤ ꯂꯦꯡꯊꯔꯣ, ꯀꯦꯒꯦ ꯆꯩꯔꯥꯞ ꯂꯦꯡꯈꯠꯂꯣ, ꯍꯌꯦꯡꯗꯒꯤ ꯍꯧꯗꯨꯅ ꯂꯩꯄꯥꯛꯅ ꯌꯥꯗ꯭ꯔꯕꯗꯤ ꯀꯔꯤ ꯂꯩꯇꯦ ꯅꯪ ꯑꯩꯒꯤꯗꯤ, ꯑꯁꯣꯟꯕꯗꯤ ꯃꯀꯨꯅ ꯀꯨꯞꯆꯕꯅꯤ ꯅꯠꯇꯅ, ꯂꯩꯆꯤꯟ ꯈꯦꯅ ꯋꯥꯡꯂꯕ ꯎꯔꯤꯡ ꯑꯔꯤꯡꯕꯗꯤ ꯃꯋꯨꯕꯨ ꯍꯤꯡꯅꯗꯦꯗꯣ, ꯄꯥꯃꯦꯟꯅ ꯇꯂꯥ ꯀꯪꯉꯤ ꯃꯥꯡꯉꯤꯗꯣ꯫ ꯈꯪꯉꯨ ꯈꯪꯉꯨ ꯏꯕꯨꯡꯉꯣ, ꯇꯥꯛꯄꯤꯈꯔꯦ ꯃꯅꯥꯎꯗ꯫ ꯖꯨꯕꯔꯥꯖ ꯌꯥꯅꯤꯡꯉꯤ꯫ ꯈꯨꯃꯟ ꯃꯥꯒꯤ ꯃꯐꯝꯗ ꯑꯩꯅ ꯂꯥꯜꯂꯤ, ꯃꯇꯨꯡꯁꯤ ꯅꯠꯇꯕꯗꯤ ꯇꯧꯔꯔꯣꯏ ꯍꯥꯏꯅ ꯖꯨꯕꯔꯥꯖ ꯋꯥꯈꯜ ꯑꯁꯤ ꯇꯧꯔꯛꯄ꯫ ꯕꯟꯗꯤ ꯇꯥꯕ ꯅꯨꯃꯤꯠꯇꯒꯤ ꯊꯥꯗꯣꯛꯄ ꯅꯨꯃꯤꯠ ꯐꯥꯎꯕꯁꯨ ꯃꯌꯥꯝꯕꯒꯤ ꯋꯥꯔꯛ ꯇꯥꯕ ꯃꯤꯀꯨꯞꯇꯨ ꯐꯥꯎꯅꯤ ꯃꯕꯨꯛ ꯐꯠꯇ ꯃꯤꯁꯤꯡꯅ ꯇꯤꯔꯊ ꯗꯔꯁꯟ ꯆꯠꯄꯒꯨꯝ ꯅꯕꯨꯛ ꯑꯣꯟꯕ ꯉꯝꯗꯔꯦ꯫ ꯏꯔꯣꯏ ꯀꯣꯛꯇ ꯇꯣꯡꯕ ꯐꯥꯎꯒꯠꯂꯛꯄꯗ ꯉꯥꯏꯔꯤꯕ ꯍꯌꯤꯡꯁꯤꯡꯒꯨꯝ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯕꯣꯏ ꯃꯇꯝꯗꯣ ꯃꯌꯥꯝꯕꯨꯡꯒꯤ ꯃꯥꯡꯗꯒꯤ ꯁꯟꯊꯣꯛ ꯍꯦꯛ ꯌꯧꯔꯛꯄ ꯀꯣꯅꯨꯡꯗꯒꯤ ꯈꯣꯡꯀꯥꯞꯇꯨ ꯍꯦꯛ ꯅꯥꯝꯃꯗꯤ ꯊꯥꯡꯗꯣꯛꯂꯦ꯫ ꯆꯤꯡꯈꯨ ꯃꯈꯣꯡ ꯅꯥꯝꯃꯗꯤ ꯊꯣꯡ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤ꯫ ꯊꯥꯡꯒꯠꯇ꯭ꯔꯤꯉꯩꯗꯨꯗ ꯉꯥꯏꯔꯝꯃꯥꯜꯂꯤ ꯃꯌꯥꯝꯗꯣ ꯆꯦꯟꯁꯤꯟꯈꯔꯦ ꯄꯨꯜꯂꯞꯅ꯫ ꯁꯥꯎꯕ ꯇꯦꯡꯒꯣꯜ ꯑꯃꯅ ꯄꯥꯏꯁꯤꯟꯗꯨꯅ ꯑꯣꯝꯈꯔꯦ ꯆꯤꯡꯈꯨꯕꯒꯤ ꯃꯀꯣꯛꯇ꯫ ꯖꯨꯕꯔꯥꯖꯒꯤ ꯃꯕꯨꯛꯇ ꯆꯣꯞꯄ ꯍꯧꯅ ꯃꯈꯩ ꯆꯣꯞꯈ꯭ꯔꯦ꯫ ꯂꯣꯏꯔꯦ ꯀꯩꯗꯧꯅꯤ, ꯃꯤꯆꯥ ꯋꯥꯔꯛꯂꯔꯣꯏ, ꯑꯩ ꯀꯧꯈꯠꯂꯒꯦ ꯊꯣꯏꯕꯤꯕꯨ, ꯈꯥꯒꯤ ꯈꯥꯔꯝ ꯑꯋꯥ ꯄꯥꯏꯈꯨꯗꯔꯥ ꯑꯃꯗ ꯊꯥꯞꯅ ꯂꯣꯏꯅ ꯊꯥꯔꯒꯦ꯫ ꯊꯝꯃꯔꯣꯏꯗꯣ ꯃꯣꯏꯔꯥꯡꯗ ꯂꯦꯞꯂꯦ ꯖꯨꯕꯔꯥꯖꯅ꯫ ꯀꯣꯅꯨꯡꯗꯒꯤ ꯇꯝꯄꯥꯛ ꯃꯌꯨꯝ ꯍꯣꯖꯪ ꯌꯧꯕ ꯐꯥꯎ ꯂꯝꯗꯝ ꯑꯁꯤ ꯆꯠꯄꯗ
ꯃꯄꯨ ꯂꯩꯇꯩ ꯍꯧꯅꯕ ꯃꯅꯥꯏ ꯑꯣꯏꯕꯤ ꯂꯝꯆꯠꯀꯤ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯔꯛꯏ ꯂꯝ ꯇꯨ ꯏꯃꯣꯠ ꯃꯣꯠꯂꯝꯃꯤ ꯁꯪꯒꯥꯏ ꯑꯗꯨ ꯄꯨꯕꯗ ꯑꯦꯡꯈꯨꯔꯥꯡꯕꯤ ꯃꯥꯗꯅ ꯃꯄꯨ ꯑꯣꯏꯕ ꯗꯨꯅꯒ ꯗꯣꯁꯥ ꯇꯥꯈꯤꯕꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯕꯅꯦ ꯆꯤꯡꯈꯨꯕꯅ ꯌꯦꯡꯕꯗ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨꯗ ꯊꯃꯣꯏ ꯑꯗꯨ ꯅꯨꯡꯉꯥꯏꯇꯦ ꯖꯨꯕꯔꯥꯖ ꯆꯪꯉꯛꯄ ꯁꯨꯃꯥꯡ ꯃꯇꯣꯟ ꯌꯧꯕꯗ ꯇꯥꯂꯣꯏꯁꯤꯡꯕꯨ ꯀꯧꯔꯛꯏ ꯁꯪꯒꯥꯏ ꯊꯟꯕꯤ ꯏꯕꯦꯝꯃꯈꯣꯏ ꯇꯥꯂꯣꯏ ꯂꯝꯖꯤꯡ ꯁꯟꯒꯨꯝꯕꯤ ꯑꯦꯡꯈꯨꯔꯥꯡꯕꯤ ꯂꯩꯇꯔꯥ ꯑꯩ ꯂꯥꯛꯑꯦ ꯍꯥꯏ ꯊꯣꯔꯛꯎ ꯃꯄꯨꯏ ꯈꯣꯝꯐꯝ ꯇꯥꯕꯗ ꯇꯥꯂꯣꯏꯁꯤꯡꯗꯣ ꯃꯪꯐꯥꯎꯅꯩ ꯇꯨ ꯆꯨꯡꯉꯤ ꯃꯌꯥꯝꯗꯣ ꯇꯥꯂꯣꯏꯁꯤꯡꯗꯨ ꯊꯣꯛꯂꯛꯏ ꯃꯕꯨꯡꯉꯣꯕꯨ ꯎꯕꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯨꯕꯅ ꯃꯤꯠꯇ ꯄꯤꯕꯨ ꯇꯥꯅꯔꯦ ꯃꯄꯨ ꯀꯥꯏꯅꯔꯨꯕꯒꯤ ꯅꯨꯡꯉꯥꯏꯔꯨꯗꯕꯗꯨꯅ ꯊꯝꯕꯥꯜ ꯃꯥꯟꯕꯤ ꯁꯛꯁꯤꯡꯗꯣ ꯁꯤꯡꯌꯦꯟ ꯃꯋꯥꯛ ꯆꯝꯃꯛꯏ ꯆꯦꯛꯂꯥꯒꯨꯝꯅ ꯆꯤꯂꯣꯛꯅꯩ ꯆꯤꯟꯗꯤꯟꯅꯔꯦ ꯄꯣꯝꯕꯤꯒꯨꯝ ꯇꯥꯂꯣꯏꯁꯤꯡꯅ ꯊꯧꯒꯟ ꯇꯧ ꯐꯝꯃꯤ ꯁꯪꯒꯥꯏ ꯃꯥꯡꯒꯣꯟꯗ ꯁꯤꯅꯤꯗꯨꯅꯤ ꯍꯥꯏꯅꯔꯦ ꯖꯨꯕꯔꯥꯖꯅ ꯉꯥꯏꯈꯣ ꯑꯩ ꯑꯁꯨꯛ ꯀꯨꯏꯅꯀꯣ ꯂꯥꯛꯂꯕꯕꯨ ꯇꯥꯂꯣꯏꯁꯥ ꯅꯈꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯖꯔꯕꯤ ꯏꯆꯥꯕꯨ ꯃꯇꯥ ꯈꯣꯡꯒꯣꯏꯈꯤꯕꯔꯥ ꯏꯆꯥ ꯎꯗꯦ ꯀꯩꯗꯅꯣ ꯍꯪꯂꯦ ꯊꯥꯗꯣꯏ ꯃꯆꯥꯕꯨ ꯅꯨꯔꯥ ꯏꯆꯥ ꯊꯣꯏꯕꯤꯗꯤ ꯃꯣꯏꯔꯥꯡ ꯆꯦꯔꯥꯄꯨꯡꯗꯒꯤ ꯕꯤꯆꯥꯔ ꯊꯥꯈꯔꯦ ꯈꯪꯅ ꯈꯪꯅ ꯀꯔꯤꯅꯣ ꯍꯪꯂꯛꯏꯗꯣ ꯋꯥꯁꯦ ꯍꯥꯏꯅ ꯇꯥꯂꯣꯏ ꯃꯌꯥꯝꯗꯣ ꯈꯨꯝꯅꯕꯗꯤ ꯉꯝꯗꯔꯦ ꯃꯍꯩ ꯃꯍꯩ ꯌꯦꯡꯅꯔꯦ ꯆꯤꯡꯈꯨꯕꯅ ꯀꯔꯤꯅꯣ ꯀꯔꯤꯒꯤꯗꯃꯛ ꯈꯨꯝꯗ꯭ꯔꯤꯅꯣ ꯈꯨꯝꯗ ꯌꯥꯗꯦ ꯈꯨꯝꯃꯨꯅꯦ ꯍꯥꯏꯅ ꯇꯛꯁꯤꯜꯂꯛꯄꯗꯗꯤ ꯇꯥꯂꯣꯏꯁꯤꯡꯅ ꯂꯦꯞꯉꯝꯗ꯭ꯔꯦ ꯂꯩꯉꯣꯏ ꯑꯣꯏꯕ ꯄꯟꯗꯨꯗ ꯂꯥꯏꯖꯃꯥꯅ ꯊꯦꯡꯕꯒꯨꯝ ꯊꯝꯕꯥꯜ ꯂꯩꯅꯥꯁꯤꯡꯗꯨꯗ ꯃꯥꯂꯪꯕꯅ ꯉꯥꯕꯒꯨꯝ ꯊꯝꯕꯥꯜ ꯑꯗꯨꯒꯨꯝꯕ ꯇꯉꯥꯡꯅ ꯄꯥꯅ ꯃꯗꯣꯝ ꯅꯧꯔꯕꯤ ꯇꯥꯂꯣꯏꯁꯤꯡꯒꯤ ꯆꯤꯝꯕꯥꯟꯗꯣ ꯅꯞꯅꯔꯕ ꯑꯅꯤ ꯂꯦꯡꯅꯕꯗꯤ ꯍꯧꯔꯛꯂꯦ ꯄꯥꯡꯅ ꯇꯨꯝꯕ ꯌꯥꯍꯤꯝꯅꯤ ꯆꯤꯡꯍꯨꯕꯒꯤ ꯃꯁꯛꯇꯨ ꯎꯅꯕꯗ ꯄꯥꯛ ꯍꯦꯛ ꯍꯧꯗꯣꯛꯄꯗꯤ ꯉꯝꯗꯔꯦ ꯂꯩꯔꯦ ꯁꯨꯝ ꯇꯧꯗꯨꯅ ꯍꯧꯗꯣꯛꯇꯕ ꯌꯥꯗꯔꯦ ꯆꯤꯡꯈꯨꯕꯒꯤ ꯃꯍꯥꯛꯊꯪ ꯇꯥꯂꯣꯏ ꯂꯨꯝꯖꯤꯡ ꯉꯃꯣꯏꯕꯤ ꯅꯣꯡꯌꯥꯏ ꯅꯤꯡꯊꯧ ꯃꯃꯣꯝꯂꯣꯏ ꯃꯕꯨꯛ ꯂꯨꯝꯕ ꯂꯥꯏꯖꯗꯤ ꯁꯃꯨꯗ꯭ꯔꯒꯨꯝꯕꯅꯤ ꯂꯦꯡꯗ꯭ꯔꯤꯉꯩꯗ ꯂꯦꯡꯗꯕꯤ ꯇꯝꯊꯕꯗ ꯋꯥꯔꯕꯤ ꯂꯦꯡꯈꯔꯕ ꯃꯇꯝꯗ ꯃꯄꯨꯏ ꯌꯥꯊꯪ ꯌꯦꯡꯗꯨꯅ ꯅꯨꯖꯥ ꯃꯄꯥꯎ ꯃꯦꯜꯂꯛꯂꯦ ꯀꯔꯤ ꯋꯥꯅꯣ ꯏꯕꯨꯡꯉꯣ ꯅꯨꯔꯥ ꯏꯆꯥ ꯊꯣꯏꯕꯤꯗꯤ ꯂꯩꯈꯔꯦꯗꯣ ꯈꯨꯃꯟꯗ ꯆꯤꯡꯈꯨꯕꯅ ꯍꯥꯏ ꯀꯔꯤ ꯆꯦꯡꯒꯪ ꯁꯥꯏꯕ ꯂꯥꯏꯔꯕ ꯃꯉꯣꯟꯗꯕꯨ ꯏꯆꯥꯕꯨ ꯄꯤꯈꯤ ꯍꯥꯏꯕ ꯅꯈꯣꯏꯅ ꯊꯥꯡ ꯄꯨꯊꯔꯛꯑꯣ ꯀꯗꯥꯏ ꯅꯉꯛ ꯀꯛꯀꯦ ꯉꯁꯤꯗꯤ ꯑꯦꯡꯈꯨꯔꯥꯡꯕꯤ ꯑꯩꯍꯥꯛꯅ ꯄꯤꯈꯤꯕꯗꯤ ꯏꯆꯥ ꯅꯠꯇꯦ ꯈꯨꯃꯟ ꯃꯥꯒꯤ ꯊꯋꯥꯏꯕꯨ ꯅꯆꯥ ꯀꯜꯂꯨꯏ ꯍꯥꯏꯕꯒꯤ ꯃꯄꯥꯒ ꯃꯄꯟꯒꯅ ꯄꯤꯈ꯭ꯔꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯂꯝꯂꯣꯡ ꯑꯅꯤ ꯐꯥꯡꯈꯤꯗꯦ ꯅꯤꯡꯊꯧ ꯊꯥꯕꯤꯈꯤꯕꯅꯤ ꯃꯣꯏꯔꯥꯡ ꯆꯩꯔꯥꯞ ꯂꯥꯡꯗꯒꯤ ꯏꯆꯥꯏ ꯑꯋꯨꯟꯄꯣꯠꯀꯤꯁꯨ ꯐꯤꯖꯦꯠ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦ ꯃꯄꯥ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯃꯄꯨ ꯌꯥꯊꯪ ꯇꯥꯗꯅ ꯀꯔꯝ ꯇꯧꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯅ ꯂꯩꯖꯔꯝꯕꯅꯤꯗꯣ ꯅꯤꯡꯊꯧꯅ ꯇꯧꯕ ꯑꯣꯏꯕꯒꯤ ꯑꯗꯨꯒꯤ ꯑꯩꯈꯣꯏꯅ ꯉꯝꯃꯨꯗ꯭ꯔꯦ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯂꯩꯕ ꯍꯥꯏꯕꯁꯤ ꯇꯥꯟꯅꯕꯤꯗꯦ ꯃꯁꯤꯒꯤ ꯃꯥꯏꯀꯩ 10 ꯊꯣꯛꯃꯈꯩ ꯅꯨꯡꯉꯥꯏꯇꯔꯤ ꯑꯩꯈꯣꯏꯗꯤ ꯏꯆꯥꯏꯗꯃꯛ ꯀꯩꯗꯧꯅꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣꯅ ꯌꯩꯕꯤꯌꯨ ꯍꯥꯏꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯂꯥꯏꯖ ꯏꯊꯛ ꯑꯗꯨꯕꯨ ꯆꯤꯡꯒꯨꯝ ꯆꯥꯎꯅ ꯎꯠꯂꯨꯔꯦ ꯃꯔꯦꯞ ꯃꯄꯧ ꯊꯨꯝꯕ ꯃꯈꯩ ꯆꯤꯡꯈꯨꯕꯗ ꯅꯟꯁꯤꯜꯂꯦ ꯆꯤꯡꯈꯨꯕꯒꯤ ꯉꯥꯡꯐꯝ ꯂꯩꯈꯤꯗ꯭ꯔꯦ ꯋꯥꯈꯜ ꯇꯧꯔꯦ ꯃꯕꯨꯛꯇ ꯁꯤꯒꯤ ꯋꯥꯊꯣꯛ ꯑꯣꯏꯔꯅꯤ ꯀꯥꯟꯅꯗꯔꯦ ꯁꯥꯎꯔꯔꯣꯏ ꯍꯥꯏꯅ ꯃꯕꯨꯛ ꯐꯥꯈꯔꯦ ꯃꯁꯣꯡ ꯎꯅ ꯂꯩꯔꯛꯂꯦ ꯇꯥꯂꯣꯏꯁꯤꯡꯕꯨ ꯌꯦꯡꯗꯨꯅ ꯐꯔꯦꯗꯅ ꯀꯩꯗꯧꯅꯤ ꯁꯤꯠꯇꯣꯛꯈꯔꯕ ꯇꯤꯟꯅꯤ ꯍꯟꯖꯤꯜꯂꯨꯕ ꯌꯥꯕꯔꯣ ꯃꯄꯟꯅ ꯃꯆꯥꯏ ꯇꯥꯎꯖꯤꯡ ꯄꯤꯅꯔꯛꯏ ꯀꯧꯔꯨꯔꯣ ꯆꯥꯃꯤꯟꯅꯒꯦ ꯏꯆꯥꯒ ꯅꯣꯡꯃ ꯐꯥꯅ ꯑꯁꯤꯗ ꯂꯩꯒꯗꯕꯁꯨ ꯅꯠꯇꯦ ꯍꯥꯏꯅ ꯍꯣꯡꯂꯦ ꯋꯥꯐꯝꯁꯤ ꯏꯁꯤ ꯍꯦꯛ ꯁꯤꯁꯤꯟꯅꯔꯦ ꯃꯌꯥꯝ ꯑꯗꯨ ꯉꯛꯅꯔꯦ ꯏꯃꯨꯡꯗ ꯃꯥꯡꯈꯤꯕ ꯂꯤꯜ ꯌꯥꯝꯕ ꯅꯥꯌꯩꯈꯤꯕꯒꯨꯝ ꯂꯩꯈꯤ ꯍꯥꯏꯕꯗꯤ ꯃꯁꯛ ꯈꯪꯗ ꯎꯈꯤꯗꯕ ꯆꯤꯡꯈꯨ ꯇꯥꯂꯣꯏꯁꯤꯡ ꯑꯗꯣ ꯀꯤꯈ꯭ꯔꯦ ꯑꯃꯨꯛ ꯍꯦꯟꯅꯗꯤ ꯈꯨꯇꯥ ꯑꯃꯅꯤ ꯀꯔꯝꯅꯣ ꯀꯩꯗꯧꯕꯒꯦ ꯌꯥꯗꯦꯗꯣ ꯇꯥꯂꯣꯏꯁꯤꯡꯗꯣ ꯇꯥꯁꯤꯟꯅꯩ ꯀꯧꯁꯤ ꯍꯥꯏꯔ ꯀꯗꯥꯏꯅꯣ ꯇꯥꯟꯅꯁꯤ ꯆꯤꯡꯅꯕ ꯎꯔꯦ ꯆꯤꯡꯈꯨ ꯃꯄꯨꯅ ꯅꯨꯔꯥ ꯏꯆꯥ ꯎꯗꯕ ꯂꯣꯏꯗꯥꯝ ꯀꯨꯏꯔꯦ ꯎꯅꯤꯡꯉꯦ ꯊꯤꯜꯂꯦ ꯀꯩꯗꯧꯔꯤꯕꯒꯦ ꯍꯥꯏꯅ ꯀꯞꯄꯤ ꯆꯤꯡꯈꯨꯕ ꯃꯤꯠꯇ ꯄꯤꯃꯨꯛ ꯍꯦꯛ ꯇꯥꯅ ꯆꯤꯡꯈꯨ ꯂꯤꯡꯖꯦꯜ ꯈꯥꯕꯅꯤ ꯅꯨꯡꯉꯥꯏꯇꯅ ꯈꯟꯗꯨꯅ ꯀꯞꯄꯤꯕꯅꯤ ꯅꯨꯃꯤꯠꯇꯨ ꯃꯆꯤꯟꯗ ꯑꯃ ꯍꯥꯏꯔꯦ ꯋꯥꯔꯦ ꯇꯥꯂꯣꯏ ꯃꯄꯟꯗꯣ ꯑꯦꯡꯈꯨꯔꯥꯡꯕꯤ ꯑꯍꯟꯅ ꯆꯠꯂꯨ ꯇꯣꯝꯕꯤ ꯊꯣꯏꯕꯤꯗꯣ ꯀꯧꯔꯨ ꯍꯥꯏꯅ ꯊꯥꯔꯛꯏ ꯑꯔꯨꯝꯕꯗꯤ ꯋꯥꯈꯟꯕꯨ ꯌꯥꯡꯕ ꯈꯣꯡꯅ ꯄꯨꯗꯨꯅ ꯆꯤꯡꯈꯨ ꯇꯥꯂꯣꯏ ꯑꯇꯣꯝꯕꯤ ꯃꯅꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯂꯥꯛꯂꯦ ꯂꯥꯏꯔ ꯈꯥꯡꯄꯣꯛꯁꯪ ꯃꯖꯥ ꯏꯕꯦꯝꯃ ꯊꯣꯏꯕꯤꯗꯤ ꯃꯪ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤꯗꯤ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯑꯅꯤ ꯀꯥꯏꯅꯩ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯂꯤꯔꯝꯃꯤꯗꯣ ꯃꯪ ꯑꯗꯣ ꯀꯣꯛꯅꯅꯕ ꯍꯥꯏꯗꯨꯅ ꯏꯔꯨ ꯇꯥꯛꯄꯤꯗꯨꯅ ꯈꯝꯅꯨ ꯏꯔꯨꯖꯔꯛꯏ ꯊꯣꯏꯕꯤꯗꯣ
ꯅꯨꯔꯥ ꯃꯥꯒꯤ ꯁꯝꯂꯥꯡꯗꯣ ꯂꯥꯏꯖꯗꯨꯅ ꯆꯣꯠꯄꯒ ꯄꯣꯂꯥꯡꯈꯣꯛ ꯃꯆꯥ 4-5 ꯊꯥꯗꯨꯅ ꯈꯝꯅꯨ ꯁꯦꯅꯨ ꯑꯅꯤꯅ ꯍꯣꯠꯅꯔꯝꯃꯤ ꯀꯪꯅꯕ꯫ ꯁꯝꯖꯦꯠ ꯑꯅꯤ ꯆꯪꯗꯨꯅ ꯁꯝꯈꯣꯡ ꯇꯦꯡꯕ ꯍꯣꯠꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯋꯥꯏ ꯐꯥꯎꯕꯗ ꯊꯨꯡꯏ ꯃꯃꯥꯇꯣꯟꯗꯨꯁꯨ ꯊꯝꯕꯥꯜ ꯃꯥꯅ ꯑꯃꯗ ꯈꯣꯏꯃꯨ ꯃꯌꯥꯝ ꯑꯣꯝꯕꯒꯨꯝ ꯀꯌꯥ ꯑꯃ ꯄꯥꯏꯕꯒꯨꯝ ꯊꯥꯡꯒꯠꯇꯨꯅ ꯍꯜꯂꯛꯄ ꯁꯝꯂꯥꯡ ꯑꯗꯨ ꯎꯕꯗ ꯄꯨꯛꯅꯤꯡ ꯍꯨꯔꯤ ꯃꯣꯏꯔꯥꯡꯗ꯫ ꯈꯨꯃꯟ ꯃꯥꯒꯤ ꯃꯥꯡꯒꯣꯟꯗ ꯅꯨꯔꯥ 3 ꯂꯩꯕꯗꯩ ꯍꯣꯖꯪꯗꯒꯤ ꯎꯔꯛꯂꯦ꯫ ꯃꯃꯥꯇꯣꯟꯅ ꯊꯣꯏꯕꯤꯕꯨ ꯏꯆꯥꯗꯤ ꯑꯣꯟꯊꯣꯛꯄꯅꯤ ꯇꯤꯡꯒꯪꯂꯦꯗ ꯌꯥꯡꯒꯪꯂꯦ ꯁꯣꯟꯅ ꯆꯪꯂꯛꯏ ꯑꯋꯣꯏꯕꯁꯨ ꯊꯥꯗꯣꯏꯗꯣ ꯃꯌꯦꯡ ꯈꯔ ꯇꯥꯔꯝꯃꯤ꯫ ꯈꯨꯃꯟ ꯃꯥꯒꯤ ꯋꯥꯕꯅ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗꯕ ꯂꯥꯏꯀꯟꯅꯖꯔꯨꯕꯗꯒꯤ ꯊꯣꯏꯕꯤ ꯌꯦꯡꯊꯣꯛꯈꯤꯕꯗ ꯃꯃꯥꯇꯣꯟꯕꯨ ꯎꯔꯨꯔꯦ꯫ ꯄꯂꯦꯝ ꯁꯦꯝꯕꯤ ꯏꯃꯥꯇꯣꯟ ꯀꯔꯤ ꯊꯕꯛꯀꯤ ꯂꯥꯛꯏꯕꯅꯣ ꯏꯕꯦꯝꯃ ꯏꯃꯥ ꯀꯧꯗꯧꯗꯦ ꯏꯕꯦꯝꯃ ꯏꯃꯥ ꯀꯩꯗꯧꯗꯦ ꯈꯨꯗꯥꯁꯣꯝꯗ ꯂꯦꯡꯁꯤꯜꯂꯨ ꯑꯁꯨꯝꯅ ꯀꯧꯅ ꯈꯣꯠꯅꯔꯦ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯦ ꯅꯄꯥꯕꯨꯡꯁꯨ ꯊꯥꯗꯣꯛꯂꯦ ꯏꯆꯥꯏ ꯃꯁꯛ ꯎꯗ꯭ꯔꯗꯤ ꯆꯥꯔꯣꯏ ꯊꯛꯑꯣꯏ ꯍꯥꯏꯔꯦꯗꯣ ꯑꯋꯣꯏꯕꯔ ꯏꯃꯥꯇꯣꯟ ꯅꯨꯡꯁꯤꯕꯤꯔꯤ ꯍꯥꯏꯕꯗꯨ ꯄꯥꯕꯨꯡꯅꯕꯣ ꯑꯩꯍꯥꯛꯄꯣ ꯀꯅꯥ ꯈꯪꯅꯤ ꯏꯕꯦꯝꯃ ꯊꯥꯖꯗꯦꯗ ꯏꯃꯥꯇꯣꯟ ꯐꯅꯤ ꯑꯩꯍꯥꯛ ꯂꯥꯛꯆꯒꯦ ꯍꯧꯖꯤꯛꯃꯛꯇꯤ ꯀꯣꯛ ꯍꯦꯛꯅꯦ ꯍꯨꯟꯗꯣꯛꯄꯗꯤ ꯌꯥꯗ꯭ꯔꯤꯗꯣ ꯅꯨꯔꯥ ꯅꯌꯥ ꯅꯥꯕ ꯐꯠꯇ꯭ꯔꯤꯗꯣ ꯇꯥꯟꯖꯥ ꯑꯃ ꯌꯦꯡꯖꯒꯦ ꯑꯗꯨꯒ ꯑꯩ ꯂꯥꯛꯆꯒꯦ ꯅꯤꯉꯣꯜ ꯄꯟꯗꯤ ꯑꯣꯏꯗ꯭ꯔꯦꯗꯣ ꯑꯗꯨꯅ ꯏꯅꯤꯡ ꯉꯝꯗ꯭ꯔꯦ ꯍꯪꯒꯠꯄꯤꯌꯨ ꯄꯥꯕꯨꯡꯗ ꯁꯥꯎꯗꯅꯕ ꯏꯃꯥꯅ ꯍꯣꯏꯅꯦ ꯏꯕꯦꯝꯃ ꯑꯗꯨ ꯀꯌꯥ ꯌꯥꯝꯅ ꯁꯣꯛꯄꯒꯦ ꯍꯪꯕꯤꯗꯨꯅ ꯀꯩꯗꯧꯅꯤ ꯍꯥꯏꯖꯅꯤꯡꯗꯦꯅꯦꯏꯃꯥꯇꯣꯟ ꯏꯃꯥ ꯑꯃꯨꯛꯇ ꯌꯦꯡꯒꯦꯕ ꯏꯃꯥꯇꯣꯟ ꯆꯪꯕ ꯌꯥꯗꯦ ꯏꯕꯦꯝꯃ ꯀꯔꯤꯒꯤꯅꯣ ꯅꯍꯥꯟꯅ ꯐꯔꯗꯅꯤ ꯁꯨꯝꯅ ꯇꯧꯕꯤꯕꯁꯤꯅꯅꯦ ꯐꯠꯇ꯭ꯔꯕꯗꯤ ꯏꯃꯥꯇꯣꯟ ꯍꯣꯔꯦꯟ ꯏꯃꯥ ꯎꯔꯒ ꯈꯨꯔꯝꯒꯦ ꯍꯥꯏꯅꯤ ꯑꯃꯨꯛ ꯃꯤ ꯂꯥꯛꯄꯁꯤꯗꯅꯦ ꯈꯨꯔꯝꯕꯁꯤꯃꯛꯇꯅ ꯅꯧꯅ ꯇꯥꯏꯁꯤꯟꯅꯔꯛꯄ ꯎꯟꯁꯥ ꯑꯗꯨ ꯑꯃꯨꯛ ꯍꯦꯛ ꯀꯥꯏꯅꯤ ꯏꯃꯥ ꯏꯕꯦꯝꯃ ꯑꯁꯤꯅꯅꯤ ꯋꯥꯈ꯭ꯔꯦꯅꯦ ꯆꯨꯝꯃꯤ ꯏꯃꯥ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯏꯃꯥ ꯌꯦꯡꯂꯔꯣꯏ ꯆꯪꯉꯝꯃꯔꯣꯏ ꯏꯃꯥꯗꯤ ꯊꯣꯏꯕꯤ ꯏꯃꯥ ꯆꯠꯂꯒꯦ ꯈꯨꯃꯟ ꯆꯅꯨ ꯆꯠꯂꯒꯦ ꯍꯥꯏꯔꯦ ꯃꯇꯝ ꯑꯁꯤꯗ ꯊꯝꯕꯥꯜ ꯃꯥꯏꯑꯣꯟꯕꯤ ꯊꯥꯗꯣꯏꯗꯣ ꯆꯪꯈ꯭ꯔꯦ ꯈꯨꯃꯟ ꯃꯅꯥꯛꯇꯨꯗ ꯃꯇꯝ ꯐꯅ ꯀꯨꯏꯕꯁꯤ ꯇꯝꯄꯥꯛꯌꯨꯝꯒꯤ ꯃꯤ ꯑꯃ ꯃꯈꯣꯡ ꯇꯥꯗꯦ ꯈꯨꯃꯟꯗ ꯆꯠꯅꯗꯦꯗꯣ ꯆꯦꯡꯒꯩꯔꯣꯝ ꯆꯤꯡꯈꯨꯕꯅ ꯎꯔꯒ ꯁꯥꯎꯅꯤ ꯌꯩꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯕꯨ ꯉꯁꯤ ꯅꯨꯃꯤꯠꯇ ꯆꯤꯡꯈꯨꯕꯒꯤ ꯃꯊ꯭ꯋꯥꯏꯅꯤ ꯃꯃꯥꯇꯣꯟꯅ ꯂꯥꯛꯄ ꯎꯔꯨꯕꯗ ꯈꯪꯅꯈꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯗꯨꯅ ꯂꯥꯛꯄꯅꯤ ꯁꯨꯝꯅ ꯈꯝꯅꯨ ꯊꯣꯏꯕꯤꯅꯦ ꯃꯅꯥꯏ ꯁꯦꯅꯨ ꯑꯍꯨꯝꯁꯤ ꯊꯣꯏꯕꯤ ꯃꯥꯕꯨ ꯎꯕꯗ ꯈꯨꯃꯟ ꯃꯥꯅ ꯏꯕꯦꯝꯃ ꯀꯅꯥꯒꯨꯝꯕ ꯂꯥꯛꯄꯒꯦ ꯏꯃꯥꯇꯣꯟꯅꯤ ꯏꯕꯨꯡꯉꯣ ꯈꯨꯔꯝꯒꯦꯅꯦ ꯑꯗꯨꯗꯤ ꯇꯧꯕꯤꯒꯅꯨ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯀꯧꯔꯨ ꯍꯥꯏꯅꯦ ꯀꯥꯔꯨꯗꯅ ꯑꯗꯨꯒ ꯍꯩꯃꯥ ꯀꯔꯤ ꯋꯥꯅꯣꯅꯦ ꯄꯪꯕꯤꯈꯔꯦꯗ ꯀꯩꯅꯣ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯒꯦ ꯀꯔꯤ ꯋꯥꯅꯣ ꯏꯕꯨꯡꯉꯣ ꯆꯥꯟꯗ ꯑꯆꯥꯟ ꯁꯥꯗꯨꯅ ꯀꯧꯔꯤꯕꯅꯤ ꯎꯗ꯭ꯔꯕꯣ ꯊꯣꯛꯏꯕꯁꯤ ꯀꯥꯎꯕ꯭ꯔꯥ ꯑꯩꯅ ꯍꯟꯗꯛ ꯂꯥꯛꯄꯕꯨ ꯑꯑꯣꯡ ꯑꯑꯣꯟ ꯇꯝꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯁꯣꯏꯗ ꯎ ꯄꯥꯡꯒꯜ ꯑꯣꯏꯗꯨꯅ ꯅꯤꯡꯊꯧ ꯏꯃꯥꯟ ꯅꯣꯡꯊꯣꯝꯕ ꯃꯌꯥꯝꯁꯤꯅ ꯈꯣꯡꯖꯣꯝ ꯑꯣꯏ ꯕꯤꯆꯥꯔꯒꯤ ꯊꯣꯡꯖꯤꯜ ꯑꯣꯏ ꯂꯥꯛꯏꯕꯅꯤ ꯏꯕꯨꯡꯉꯣ ꯀꯔꯤ ꯑꯣꯏꯒꯗꯒꯦꯅꯦ ꯆꯠꯂꯕꯗꯤ ꯑꯩꯍꯥꯛꯄꯨ ꯄꯟꯊꯧꯃꯥꯒꯤ ꯃꯅꯥꯛꯇ ꯅꯪꯅ ꯑꯩꯒꯤꯗꯃꯛꯅꯤ ꯍꯥꯏꯕꯕꯨ ꯂꯦꯞꯂꯕꯗꯤ ꯆꯠꯂꯨ ꯀꯔꯤ ꯇꯧꯕꯒꯦ ꯌꯣꯠꯀꯤ ꯄꯂꯣꯟ ꯇꯔꯦꯠꯅ ꯂꯣꯟꯗꯨꯅꯁꯨ ꯊꯝꯁꯅꯨ ꯑꯗꯨꯒꯤ ꯀꯔꯤ ꯀꯤꯔꯨꯅꯤ ꯂꯥꯛꯄꯕꯨꯗꯤ ꯂꯥꯛꯀꯅꯤ ꯅꯨꯡꯉꯥꯏꯕꯔꯗꯣ ꯑꯗꯨꯗꯤ ꯆꯨꯝꯃꯤ ꯏꯕꯦꯝꯃ ꯑꯗꯨꯕꯨ ꯂꯦꯡꯉꯨ ꯆꯠꯂꯨꯗ ꯆꯠꯄꯅ ꯌꯥꯝꯅ ꯆꯨꯝꯃꯤ ꯍꯥꯏꯔꯦ ꯈꯝꯕ ꯂꯝꯖꯥꯅ ꯐꯔꯦ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯅꯌꯥꯊꯪꯕꯨ ꯂꯩꯔꯕꯗꯤ ꯅꯅꯥꯎ ꯆꯠꯆꯔꯨꯈꯤꯒꯦ ꯍꯥꯏꯅ ꯊꯣꯏꯕꯤ ꯊꯣꯔꯛꯂꯦ ꯃꯃꯥꯇꯣꯟꯅ ꯏꯕꯦꯝꯃ ꯏꯕꯨꯡꯉꯣ ꯅꯁꯨ ꯆꯠꯂꯨ ꯍꯥꯏꯔꯕꯗꯤ ꯆꯠꯂꯁꯤ ꯏꯃꯥꯇꯣꯟ ꯍꯥꯏꯔꯝꯂꯒ ꯈꯝꯅꯨꯔꯣꯝꯗ ꯀꯧꯔꯛꯏ ꯏꯅꯝꯃ ꯍꯩꯅꯥ ꯁꯣꯝꯗ ꯁꯤꯗ ꯂꯩꯔꯦꯁꯦ ꯍꯥꯏꯅ ꯊꯣꯏꯕꯤ ꯇꯥꯛꯆꯔꯦ ꯅꯤꯉꯣꯜ ꯂꯅꯥꯏ ꯆꯥꯎꯕꯤꯒꯤ ꯁꯤꯟꯅꯔꯝꯃꯦ ꯃꯔꯟꯁꯨ ꯁꯦꯅꯨ ꯂꯩꯍꯧ ꯍꯥꯏꯕꯗ ꯐꯠꯇꯦ ꯄꯨꯈꯣ ꯍꯥꯏꯅꯔꯦ ꯃꯕꯨꯡꯉꯣꯅ ꯆꯪꯗꯨꯅ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯃꯊꯪ ꯈꯝꯕꯕꯨ ꯈꯨꯔꯝꯃꯝꯃꯦꯗꯣ ꯏꯕꯦꯝꯃ ꯊꯣꯏꯕꯤ ꯁꯦꯅꯨ ꯑꯅꯤꯅ ꯑꯉꯥꯡ ꯑꯣꯏꯅ ꯃꯥꯡꯗ ꯊꯥ ꯃꯃꯥꯇꯣꯟꯒ ꯈꯝꯅꯨꯒ ꯅꯨꯔꯥ ꯃꯇꯤꯛ ꯅꯠꯇꯅ ꯂꯝꯖꯥ ꯑꯍꯟ ꯁꯥꯗꯨꯅ ꯈꯝꯕꯥꯡ ꯇꯨꯡꯗ ꯆꯠꯇꯨꯅ ꯍꯣꯖꯪꯂꯣꯝꯗ ꯊꯣꯔꯛꯏ ꯊꯥꯗꯣꯏꯃꯥꯗꯤ ꯄꯥꯟꯊꯣꯏꯕꯤ ꯈꯣꯌꯨꯝ ꯃꯥꯒꯤ ꯁꯥꯏꯑꯣꯟꯅꯤ ꯀꯣꯔꯧ ꯃꯉꯥꯟ ꯐꯔꯕꯤ ꯁꯦꯅꯨ ꯂꯥꯏꯒꯤ ꯃꯆꯥꯅꯤ ꯊꯥꯗꯣꯏꯃꯥꯒꯤ ꯁꯥꯏꯑꯣꯟꯗ ꯇꯦꯡꯕꯥꯡꯒꯦꯗꯤ ꯂꯥꯛꯄꯅꯤ ꯃꯥꯒꯤ ꯖꯨꯛꯅ ꯑꯣꯏꯕꯒꯤ ꯅꯨꯡꯊꯤꯜ ꯊꯣꯛꯄ ꯊꯥꯖꯒꯨꯝ ꯅꯨꯔꯥ ꯃꯉꯥꯟ ꯋꯥꯠꯄꯅꯤ ꯆꯤꯡꯈꯨ ꯇꯥꯂꯣꯏ ꯑꯇꯣꯝꯕꯤ ꯈꯣꯌꯨꯝ ꯃꯥꯅ ꯁꯦꯝꯕꯅꯤ ꯊꯣꯏꯕꯤ ꯅꯥꯇꯩ ꯑꯣꯏꯅꯕ ꯄꯣꯛꯎꯕꯅꯤ ꯃꯣꯏꯔꯥꯡꯗ ꯍꯨꯝꯅꯤ ꯄꯥꯟꯕ ꯊꯥꯖꯒꯨꯝ ꯑꯍꯤꯡ ꯀꯥꯗꯔꯤꯕꯤꯅꯤ ꯈꯨꯃꯟ ꯆꯅꯨ ꯈꯝꯅꯨꯗꯤ ꯑꯁꯪꯕꯗꯤ ꯑꯇꯤꯌꯥ ꯈꯨꯃꯟ ꯆꯅꯨ ꯈꯝꯅꯨꯗꯤ ꯑꯁꯪꯕꯗꯤ ꯑꯇꯤꯌꯥ ꯂꯩꯆꯤꯟ ꯃꯨꯅ ꯊꯥꯡꯕꯗ ꯂꯩꯆꯤꯟ ꯂꯛꯇꯩ ꯊꯣꯔꯛꯄꯤ
ꯃꯥꯏꯊꯣꯡ ꯊꯥꯖꯒꯨꯝꯕꯤꯅꯤ ꯅꯨꯖꯥ ꯃꯥꯕꯨ ꯌꯦꯡꯕꯗ ꯌꯦꯡꯉꯝꯗꯕꯤ ꯉꯥꯛꯇꯅꯤ ꯂꯥꯏꯖ ꯃꯄꯣꯛ ꯑꯃꯗ ꯑꯁꯪꯕꯗꯤ ꯑꯉꯥꯡꯕ ꯁꯅꯥꯏ ꯊꯔꯣ ꯊꯝꯕꯥꯜꯅ ꯐꯨꯒꯥꯏꯅꯅ ꯁꯥꯠꯄꯕꯨꯡ ꯅꯨꯔꯥ ꯃꯔꯤ ꯑꯗꯨꯅ ꯆꯦꯡꯒꯩ ꯄꯥꯠꯀꯤ ꯄꯥꯠꯌꯥꯏꯗ ꯈꯨꯃꯟ ꯈꯔꯥꯏ ꯊꯣꯡꯖꯤꯟꯗ ꯄꯨꯡꯉꯥꯟ ꯉꯥꯟꯅ ꯎꯔꯛꯂꯦ ꯀꯨꯕꯦꯔꯒꯤ ꯄꯨꯈ꯭ꯔꯤꯗ ꯁꯅꯥꯏ ꯊꯔꯣ ꯊꯝꯕꯥꯜꯅ ꯃꯆꯨ ꯃꯈꯥ ꯀꯌꯥꯅ ꯁꯥꯠꯆꯕꯗꯤ ꯀꯥꯟꯅꯗ꯭ꯔꯦ ꯅꯨꯖꯥ ꯃꯔꯤ ꯑꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯍꯦꯟꯈ꯭ꯔꯦ ꯃꯣꯏꯔꯥꯡ ꯑꯆꯠ ꯑꯋꯣꯡꯅ ꯎꯔꯛꯄꯗ ꯃꯥꯏꯀꯩꯗꯣ ꯆꯨꯝꯊꯥꯡ ꯃꯊꯣꯟ ꯈꯟꯈ꯭ꯔꯦ ꯅꯨꯖꯥ ꯃꯔꯤ ꯑꯗꯨ ꯉꯝꯈꯤꯗꯔꯦ ꯌꯦꯡꯅꯕ ꯍꯣꯖꯪ ꯂꯥꯟꯊꯣꯔꯛꯄꯗ ꯆꯪꯕꯤ ꯍꯧꯔꯣ ꯏꯅꯃ ꯊꯥꯗꯣꯛꯄꯤꯅꯨ ꯍꯥꯏꯔꯝꯃꯤ ꯂꯦꯡꯉꯣ ꯂꯦꯡꯉꯣ ꯍꯥꯏꯖꯔꯦ ꯊꯣꯏꯕꯤ ꯁꯦꯅꯨ ꯃꯃꯥꯇꯣꯟ ꯅꯨꯖꯥ ꯑꯍꯨꯝ ꯀꯥꯈꯔꯦ ꯃꯖꯥ ꯏꯕꯦꯝꯃ ꯎꯕꯗ ꯂꯥꯏꯖ ꯏꯈꯧ ꯂꯥꯡꯕꯒꯨꯝ ꯐꯝꯐꯝ ꯂꯥꯡꯗꯩ ꯆꯤꯡꯈꯨꯕ ꯏꯕꯦꯝꯃ ꯂꯥꯛꯂꯕꯔꯥ ꯊꯥꯗꯣꯏ ꯏꯄꯥ ꯁꯪꯒꯥꯏꯒꯤ ꯗꯥꯔꯤ ꯃꯥꯡꯒꯣꯟ ꯀꯥꯏꯗ꯭ꯔꯤꯉꯩ ꯀꯧꯕꯤꯔꯝꯃꯤ ꯊꯣꯏꯕꯤꯕꯨ ꯏꯄꯥ ꯏꯕꯨꯡꯉꯣ ꯂꯥꯛꯆꯔꯦ ꯁꯅꯥ ꯍꯛꯆꯥꯡ ꯊꯣꯏꯗꯣꯛꯄ ꯏꯕꯦꯝꯃ ꯏꯄꯥ ꯀꯩꯗꯧꯗꯦ ꯊꯣꯏꯕꯤ ꯃꯄꯥ ꯈꯣꯏꯔꯝꯃꯤ ꯋꯥꯗꯨ ꯈꯔ ꯍꯪꯅꯔꯦ ꯏꯄꯥꯒꯤ ꯍꯩ ꯄꯣꯔꯛꯄꯅꯤ ꯆꯥꯔꯣ ꯏꯕꯦꯝꯃ ꯍꯥꯏꯕꯤꯔꯦ ꯐꯅꯤ ꯄꯟꯊꯧ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯏꯃꯨꯡ ꯆꯪꯈꯔꯦ ꯍꯩꯗꯨ ꯆꯥꯗ꯭ꯔꯦ ꯊꯣꯏꯕꯤꯗꯣ ꯃꯊꯛꯂꯦꯟꯒꯤ ꯄꯨꯔꯒꯦ ꯅꯤꯡꯂꯗꯨꯅ ꯊꯝꯈꯔꯦ ꯍꯩ ꯆꯥꯔꯨꯕ ꯁꯥꯁꯤꯟꯅꯩ ꯆꯤꯡꯈꯨꯕꯗꯤ ꯎꯍꯧꯔꯦ ꯆꯥꯗꯦ ꯍꯥꯏꯕ ꯈꯪꯍꯧꯏ ꯊꯣꯏꯕꯤ ꯇꯟꯅ ꯊꯣꯔꯛꯂꯦ ꯏꯄꯥ ꯏꯕꯦꯝꯃ ꯍꯥꯎꯕꯔꯥ ꯏꯄꯥ ꯏꯕꯨꯡꯉꯣ ꯍꯥꯎꯈꯔꯦ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ ꯍꯥꯎꯈꯔꯦ ꯍꯥꯎꯔꯤꯒꯅꯤ ꯏꯕꯦꯝꯃ ꯄꯟꯊꯧ ꯀꯔꯤ ꯍꯩꯅꯣꯅꯦ ꯂꯩꯅꯨꯡ ꯈꯝꯅꯨꯡ ꯍꯩꯑꯣꯏ ꯀꯧꯏ ꯍꯥꯎꯈ꯭ꯔꯕꯅꯤ ꯏꯕꯦꯝꯃ ꯄꯟꯊꯧ ꯍꯥꯕꯤꯔꯕꯔꯥ ꯏꯄꯥꯁꯨ ꯈꯔ ꯆꯥꯔꯦ ꯋꯥꯁꯤ ꯈꯔ ꯉꯥꯡꯅꯔꯦ ꯏꯄꯥ ꯏꯆꯥ ꯋꯥ ꯇꯥꯟꯅꯒꯦ ꯃꯃꯥꯁꯤꯡ ꯆꯠꯊꯣꯛꯑꯣ ꯍꯥꯏ ꯃꯃꯥꯁꯤꯡ ꯆꯠꯊꯣꯛꯈ꯭ꯔꯦ ꯁꯦꯅꯨ ꯃꯃꯥꯡ ꯊꯣꯡꯂꯣꯝꯗ ꯂꯩꯁꯤꯟꯈꯔꯦ ꯃꯥꯡꯒꯣꯟꯗ ꯆꯤꯡꯈꯨꯕꯅ ꯏꯕꯦꯝꯃ ꯏꯄꯥ ꯋꯥ ꯍꯥꯏꯒꯦ ꯂꯥꯎ ꯍꯥꯏ ꯈꯣꯏꯌꯨꯝꯃꯥꯒꯤ ꯁꯥꯏꯑꯣꯟꯗꯤ ꯊꯥꯗꯣꯏꯃꯥꯕꯨ ꯂꯥꯏꯕꯨ ꯊꯣꯏꯕꯤꯅꯤ ꯃꯄꯣꯛ ꯈꯪꯕꯤ ꯊꯣꯏꯕꯤꯅꯤ ꯃꯅꯤꯡ ꯇꯧꯕꯤ ꯃꯆꯥꯅꯤ ꯆꯤꯡꯈꯨꯕꯗꯤ ꯃꯄꯥꯅ ꯃꯊꯪꯂꯦꯟꯒꯤ ꯀꯥꯗꯨꯗ ꯍꯥꯟꯅ ꯎꯔꯦ ꯃꯉꯣꯟꯗ ꯌꯦꯠꯀꯗꯧꯔꯦ ꯍꯥꯏꯕꯗꯨ ꯄꯟꯊꯧ ꯈꯨꯗꯥ ꯃꯃꯥꯡꯗ ꯆꯤꯡꯌꯦꯟ ꯊꯝꯕꯥꯜꯅꯗꯒꯨꯝ ꯃꯥꯂꯪꯕꯅ ꯌꯩꯕꯗ ꯈꯦꯟꯖꯣꯡꯈꯥꯗ ꯍꯥꯏꯊꯕꯒꯨꯝ ꯈꯨꯔꯨ ꯈꯨꯗ ꯀꯨꯟꯗꯨꯅ ꯃꯈꯨꯠ ꯂꯩꯔꯦꯟ ꯃꯥꯜꯂꯕꯤ ꯈꯨꯕꯥꯝ ꯑꯅꯤ ꯑꯗꯨꯒ ꯈꯨꯠꯁꯥ ꯇꯔꯥ ꯑꯗꯨꯒ ꯃꯥꯂꯦꯝꯊꯛꯇ ꯅꯝꯗꯨꯅ ꯁꯅꯥ ꯌꯥꯊꯪ ꯍꯥꯏꯗꯨꯅ ꯍꯪꯂꯝꯂꯒ ꯃꯄꯥꯗ ꯄꯟꯊꯧ ꯌꯥꯊꯪ ꯉꯥꯏꯔꯨꯔꯦ ꯇꯥꯡꯖꯂꯩꯗ ꯂꯨꯛꯇꯨꯅ ꯆꯤꯡꯈꯨꯕꯅ ꯏꯕꯦꯝꯃ ꯍꯟꯗꯛ ꯕꯟꯗꯤ ꯇꯥꯕꯗꯣ ꯅꯤꯡꯉꯨꯔꯦꯗꯣ ꯏꯄꯥꯗꯤ ꯅꯄꯟ ꯅꯤꯡꯊꯧ ꯅꯗꯧꯔꯥ ꯇꯂꯥ ꯇꯝꯅ ꯄꯤꯖꯩꯗꯣ ꯇꯨꯝꯕ ꯌꯥꯗꯦ ꯍꯤꯞꯇꯦꯗꯣ ꯐꯝꯗꯨꯅꯗ ꯂꯦꯜꯂꯤꯗꯣ ꯇꯨꯝꯕ ꯌꯥꯗꯦ ꯍꯤꯞꯇꯦꯗꯣ ꯐꯝꯗꯨꯅꯗ ꯂꯦꯜꯂꯤꯗꯣ ꯅꯍꯣꯏ ꯀꯅꯥ ꯑꯃꯠꯇ ꯇꯨꯕꯠ ꯆꯠꯂꯝꯈꯤꯗꯔꯦ ꯅꯄꯨ ꯅꯕꯦꯅ ꯄꯣꯛꯄꯗꯩ ꯊꯦꯡꯅꯗ꯭ꯔꯤꯕ ꯁꯨꯛ ꯋꯥꯕꯗꯤ ꯁꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛ ꯑꯁꯤꯗ ꯁꯥꯒꯩ ꯖꯥꯠꯇ ꯃꯁꯛꯇ ꯃꯔꯟ ꯃꯊꯨꯝ ꯂꯩꯕꯈꯤꯕꯤ ꯏꯋꯥꯠ ꯋꯥꯠꯈꯤꯗꯕꯔꯥ ꯑꯃꯇꯪꯅ ꯏꯄꯥꯕꯨ ꯇꯧꯈꯤꯕꯗꯨ ꯏꯕꯦꯝꯃ ꯅꯄꯥ ꯑꯩꯒꯤ ꯁꯦꯕꯥꯅꯦ ꯑꯄꯣꯛꯄꯅ ꯇꯧꯕꯤꯔꯣꯏ ꯏꯄꯥꯒꯤ ꯕꯟꯗꯤ ꯃꯐꯝꯗ ꯐꯝꯍꯧꯏꯗꯣ ꯃꯍꯥꯛꯅ ꯃꯇꯝ ꯑꯗꯨꯗ ꯏꯄꯥꯅ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯩ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯆꯩꯗꯣ ꯁꯅꯥ ꯂꯨꯄꯥ ꯀꯔꯤꯅꯣ ꯄꯤꯒꯗꯔ ꯃꯉꯣꯟꯗ ꯈꯜꯂꯛꯄꯗ ꯂꯩꯇ꯭ꯔꯦ ꯃꯥꯅ ꯇꯧꯕꯅ ꯃꯍꯦꯟꯈ꯭ꯔꯦ ꯀꯔꯤꯅ ꯃꯇꯤꯛ ꯆꯥꯅꯤ ꯍꯥꯏꯕ ꯏꯄꯥꯅ ꯈꯟꯕꯗ ꯏꯆꯥꯅꯨꯄꯤ ꯄꯣꯛꯏꯗꯣ ꯏꯆꯥꯅ ꯃꯣꯏ ꯁꯦꯕꯥꯗꯨ ꯇꯧꯔꯕꯗꯤ ꯀꯝꯗꯧꯏ ꯃꯥꯒꯤ ꯂꯃꯟ ꯀꯣꯛꯀꯗ꯭ꯔꯥ ꯃꯄꯥ ꯃꯃꯥꯅ ꯇꯣꯟꯕ ꯂꯃꯟꯗꯤ ꯁꯤꯡꯅꯩ ꯍꯥꯏꯗꯣ ꯃꯆꯥꯅ ꯍꯧꯅꯕꯅꯤ ꯈꯟꯗꯨꯅ ꯂꯦꯞꯄꯤ ꯏꯄꯥꯒꯤ ꯋꯥꯈꯟꯗ ꯅꯪꯕꯨ ꯊꯥꯖꯔꯝꯃꯦꯅꯦ ꯀꯨꯏꯗ꯭ꯔꯦ ꯍꯌꯦꯡ ꯅꯨꯃꯤꯠ ꯐꯩ ꯁꯟ ꯅꯥꯏꯗꯒꯤ ꯅꯪꯅꯅꯦ ꯍꯦꯛ ꯄꯥꯝꯕ ꯃꯈꯩ ꯈꯜꯂꯦ ꯏꯄꯥ ꯏꯕꯨꯡꯉꯣ ꯀꯌꯨꯝꯅꯣ ꯑꯉꯣꯝꯅꯤꯅꯦ ꯏꯕꯦꯝꯃ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ ꯅꯣꯡꯕꯥꯟ ꯀꯧꯏ ꯏꯕꯦꯝꯃ ꯌꯥꯝꯅ ꯐꯔꯦ ꯀꯩꯗꯧꯒꯦ ꯄꯟꯊꯧ ꯋꯥꯕꯤꯔꯨꯒꯅꯨ ꯍꯥꯏꯔꯦ ꯃꯆꯥ ꯏꯕꯦꯝꯃ ꯍꯔꯥꯎꯔꯦꯗꯣ ꯆꯤꯡꯈꯨꯕ ꯃꯪ ꯑꯣꯏꯔꯕꯗꯤꯅꯦꯀꯣ ꯍꯥꯏꯅ ꯑꯋꯥꯕꯗꯨꯗ ꯃꯪ ꯑꯣꯏꯕꯃꯛ ꯋꯥꯏ ꯁꯪꯂꯦ ꯏꯄꯥ ꯏꯕꯦꯝꯃ ꯏꯄꯥꯅ ꯄꯣꯛꯆꯕꯅꯤꯀꯣ ꯍꯥ ꯀꯔꯤꯅꯣ ꯄꯟꯊꯧ ꯑꯄꯣꯛꯄꯅ ꯀꯅꯥꯅꯣ ꯄꯣꯛꯇꯕꯅ ꯀꯅꯥꯅꯣ ꯀꯔꯤ ꯋꯥꯕꯤꯔꯨꯔꯕꯒꯦ ꯏꯄꯜ ꯏꯕꯨꯡꯉꯣ ꯑꯃ ꯄꯟꯊꯧ ꯊꯧꯒꯟ ꯇꯧꯕꯗ ꯌꯦꯠꯊꯥꯡ ꯑꯣꯏꯊꯥꯡ ꯁꯨꯔꯦꯗꯣ ꯅꯃꯥꯛ ꯑꯅꯤ ꯁꯨꯅꯕ ꯑꯝꯍꯥꯅꯤ ꯅꯅꯥꯏ ꯅꯆꯥ ꯄꯤꯁꯛ ꯄꯤꯛꯅ ꯌꯣꯛꯂꯛꯂꯦ ꯃꯥꯅ ꯀꯔꯤ ꯍꯥꯏꯒꯅꯤ ꯄꯤꯔꯝꯂꯕꯗꯤ ꯑꯗꯨ ꯃꯉꯥꯏꯔꯦ ꯑꯩꯅ ꯌꯥꯅ ꯉꯥꯡꯅꯅꯤ ꯋꯥꯕꯤꯔꯨꯅꯨ ꯁꯦꯅꯨꯗꯤ ꯍꯥꯏꯕꯤꯔꯤꯔꯦ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯆꯤꯡꯈꯨꯕ ꯃꯀꯣꯛ ꯉꯥꯎꯔꯦ ꯀꯔꯤ ꯋꯥꯅꯣ ꯏꯕꯦꯝꯃ ꯃꯊꯛ ꯃꯈꯥ ꯑꯣꯟꯅꯔꯦ ꯁꯨꯅꯨ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯄꯤꯔꯝꯃꯦ ꯍꯥꯏꯕꯗꯥꯏꯅꯦ ꯑꯩꯗꯤ ꯆꯠꯆꯔꯒꯦ ꯍꯥꯏꯅ ꯊꯣꯏꯕꯤꯅ ꯃꯄꯥꯕꯨ ꯇꯪꯈꯨꯝ ꯍꯦꯛꯇ ꯈꯣꯏꯔꯝꯃꯤ ꯆꯤꯡꯈꯨꯕꯗꯣ ꯂꯣꯏꯈꯔꯦ ꯊꯣꯏꯕꯤ ꯃꯆꯥ ꯌꯦꯡꯗꯨꯅ ꯗꯠ ꯀꯔꯤ ꯍꯥꯏꯌꯦ ꯎꯁꯤꯠꯇꯕ꯭ꯔꯥ ꯅꯪꯅ ꯁꯦꯅꯨ ꯍꯥꯏꯕꯗꯤ ꯅꯪꯕꯨꯅꯤꯅꯦ ꯑꯩꯍꯥꯛꯄꯣ ꯅꯠꯇꯕꯗꯤ ꯀꯅꯥ ꯂꯩ ꯄꯥꯕꯨꯡ ꯃꯗꯨ ꯑꯣꯟꯅꯔꯦ ꯀꯔꯤ ꯑꯣꯟꯅꯖꯔꯨꯅꯤ ꯀꯔꯤ ꯑꯣꯟꯅꯗꯗꯒꯦ ꯄꯥꯕꯨꯡ ꯈꯣꯏꯅ ꯇꯥꯛꯄꯤꯕ ꯃꯤꯡ ꯑꯅꯤ ꯁꯨꯔꯕꯗꯤ
ꯅꯨꯄꯤ ꯑꯣꯏꯕ ꯃꯄꯣꯛꯅꯤ ꯃꯍꯥꯄꯥꯞꯅꯤ ꯍꯥꯏꯕꯤꯈꯤ ꯍꯥꯟꯅ ꯍꯥꯏꯕ ꯂꯧꯒꯗ꯭ꯔꯥ ꯀꯣꯟꯅ ꯉꯥꯡꯕ ꯂꯧꯒꯗ꯭ꯔꯥ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯀꯅꯥꯗ ꯊꯥꯖꯈꯤꯕ ꯂꯩꯇꯔꯤ ꯀ꯭ꯋꯥꯛꯇꯥ ꯂꯝꯖꯦꯟ ꯊꯣꯏꯕꯗ ꯏꯀꯣꯞ ꯀꯥꯎꯔꯦꯟ ꯐꯥꯕꯗ ꯃꯅꯥ ꯑꯣꯏꯅ ꯄꯤꯕꯤꯈꯤ ꯍꯟꯗꯛ ꯁꯥꯃꯨꯈꯣꯡꯗꯁꯨ ꯆꯩꯔꯥꯞꯇꯒꯤ ꯅꯤꯡꯊꯧꯅ ꯄꯥꯕꯨꯡ ꯈꯣꯏꯅ ꯄꯤꯕꯤ ꯍꯥꯏ ꯈꯨꯃꯟ ꯃꯌꯨꯝ ꯅꯥꯛꯇꯨꯗ ꯇꯔꯥ ꯂꯨꯀꯥꯛ ꯆꯥꯗꯨꯅ ꯌꯥꯡꯒꯣꯏꯔꯨꯔꯦ ꯂꯥꯏꯔꯁꯪ ꯄꯥꯕꯨꯡ ꯆꯨꯝꯃꯣꯏꯗ ꯃꯥꯜꯂꯦ ꯂꯩꯇꯐꯗ ꯂꯩꯌꯨꯀꯣ ꯏꯄꯥ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯌꯥꯔꯧ ꯁꯕꯤꯃꯛꯇꯗꯤ ꯅꯠꯇꯦꯗꯣ ꯁꯕꯤ ꯃꯥꯒꯤ ꯂꯝꯆꯠꯄꯨ ꯅꯆꯥ ꯑꯩꯅ ꯆꯠꯀꯗ꯭ꯔꯥ ꯁꯕꯤꯗꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯃꯌꯨꯝ ꯇꯣꯏꯅ ꯍꯣꯡꯕꯅꯤ ꯑꯩꯗꯤ ꯄꯟꯕꯨ ꯄꯟꯅꯤꯡꯗꯦ ꯑꯉꯣꯝ ꯅꯣꯡꯕꯥꯟ ꯍꯥꯏꯕꯗꯤ ꯃꯃꯤꯡ ꯑꯗꯨ ꯇꯥꯕꯗ ꯇꯔꯦꯠꯅꯤ ꯆꯐꯝ ꯍꯜꯂꯤ ꯑꯗꯨꯒꯤꯗꯤ ꯗꯃꯛꯇꯗꯤ ꯀꯧꯕꯤꯔꯤꯕꯣꯏꯔꯦ ꯃꯥꯅꯤ ꯑꯗꯨꯏꯗꯃꯛꯇꯅꯤ ꯆꯠꯂꯦ ꯇꯤꯟꯖꯨꯝ ꯈꯅꯥꯡꯉꯤ ꯅꯣꯔꯣꯛ ꯇꯥꯕ ꯉꯝꯖꯔꯣꯏ ꯑꯅꯥꯕꯁꯨ ꯐꯠꯇꯔꯤ ꯁꯅꯥ ꯌꯥꯊꯪ ꯑꯣꯏꯕꯒꯤ ꯂꯥꯛꯆꯕꯅꯤ ꯑꯩꯍꯥꯛꯇꯤ ꯏꯄꯥ ꯏꯄꯜ ꯑꯅꯤꯒꯤ ꯌꯥꯊꯪ ꯏꯟꯅ ꯆꯠꯄꯅꯤ ꯄꯪꯍꯪ ꯍꯪꯒꯠꯂꯦ ꯍꯥꯏꯅ ꯋꯥꯔꯧꯕꯤꯅꯨ ꯑꯄꯣꯛꯄ ꯌꯩꯒꯦ ꯊꯣꯏꯕꯤ ꯀꯔꯝꯅ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯑꯁꯤꯗ ꯊꯣꯏꯕꯤ ꯅꯪꯕꯨ ꯌꯩꯕꯗ ꯊꯤꯡꯂꯒꯅꯤ ꯀꯅꯥꯅ ꯆꯤꯡꯈꯨ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯑꯩꯕꯨ ꯌꯩꯕ ꯆꯨꯝꯃꯔꯣꯏ ꯃꯤꯅꯥ ꯌꯩꯔꯨꯔꯕꯗꯤ ꯁꯥꯎꯔꯛꯀꯅꯤ ꯃꯄꯨꯅ ꯃꯤꯗꯤ ꯄꯣꯠꯇꯨꯝ ꯄꯨꯅꯩꯗꯣ ꯑꯩꯒꯤ ꯆꯩꯐꯝꯕꯨ ꯆꯠꯆꯔꯨꯒꯗꯧꯕꯣꯏꯔꯦ ꯍꯥꯏꯅ ꯂꯩꯃꯔꯦꯟ ꯂꯥꯡꯉꯣꯟꯕꯤ ꯆꯪꯈꯣꯟꯕꯤ ꯋꯥꯡꯅ ꯄꯥꯜꯂꯤ ꯏꯋꯥꯡꯂꯣꯟ ꯊꯣꯏꯅ ꯄꯥꯜꯂꯤ ꯊꯣꯏꯕꯤꯅꯤ ꯉꯥꯉꯣꯏ ꯃꯆꯥ ꯏꯕꯦꯝꯃ ꯃꯄꯣꯛ ꯑꯣꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯣꯏꯔꯥꯡꯗ ꯊꯪꯂꯦꯟ ꯃꯁꯨꯡ ꯂꯥꯡꯒꯤꯅꯤ ꯅꯤꯡꯕ ꯊꯨꯡꯒꯦ ꯈꯟꯗꯨꯅ ꯃꯥꯟꯖꯀꯥꯗ ꯌꯦꯜꯂꯛꯄ ꯄꯥꯕꯨꯡꯕꯨ ꯁꯥꯎꯈꯔꯦ ꯑꯃꯝ ꯑꯉꯥꯟ ꯑꯅꯤꯗ ꯀꯨꯞꯂꯦ ꯅꯨꯔꯥꯏ ꯊꯃꯣꯏꯗꯣ ꯈꯔ ꯉꯥꯡꯉ ꯇꯣꯛꯇꯔꯦ ꯇꯥꯏꯕꯪ ꯃꯄꯣꯛ ꯀꯥꯎꯈꯔꯦ ꯁꯥꯃꯨꯈꯣꯡꯗ ꯑꯩꯕꯨꯁꯨ ꯌꯦꯠꯄꯤꯈꯤꯒꯦ ꯍꯥꯏꯕꯔꯧ ꯉꯝꯕꯤꯔꯔꯣꯏ ꯑꯩꯕꯨꯗꯤ ꯃꯇꯝ ꯍꯦꯜꯂꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯤꯆꯪ ꯌꯥꯝꯈꯔꯦ ꯏꯄꯟ ꯅꯤꯡꯊꯧ ꯂꯩꯔꯦꯗꯣ ꯆꯥꯎꯕ ꯊꯣꯡꯂꯦꯟ ꯂꯩꯔꯦꯗꯣ ꯂꯝꯖꯥ ꯈꯝꯕ ꯌꯥꯎꯔꯅꯤ ꯍꯥꯏꯔꯝꯃꯒ ꯊꯣꯏꯕꯤꯗꯣ ꯊꯧꯒꯜꯂꯣꯟꯒꯤ ꯊꯧꯔꯤꯗꯣ ꯀꯟꯊꯣꯛꯇꯨꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯔꯦ ꯆꯤꯡꯈꯨꯕꯁꯨ ꯂꯣꯏꯈꯔꯦ ꯊꯣꯏꯕꯤ ꯃꯥꯁꯨ ꯈꯩꯈꯔꯦ ꯁꯪꯒꯥꯏ ꯃꯈꯣꯛ ꯑꯃꯇꯪ ꯆꯤꯡꯈꯨꯕꯅ ꯈꯨꯟꯗꯨꯅ ꯂꯪꯈꯤꯕꯕꯨ ꯍꯨꯠ ꯂꯥꯎꯅ ꯃꯆꯥꯗꯗꯤ ꯄꯥꯜꯂꯨꯗ꯭ꯔꯦ ꯃꯃꯥꯡ ꯊꯣꯡꯗ ꯒꯣꯡ ꯔꯣꯡ ꯒ꯭ꯔꯥꯡ ꯄꯥꯜꯂꯦ ꯊꯣꯏꯕꯤꯗꯤ ꯊꯣꯛꯈ꯭ꯔꯦ ꯁꯪꯒꯥꯏ ꯃꯈꯣꯛ ꯑꯗꯨꯅ ꯊꯣꯡꯗ ꯍꯦꯛ ꯄꯥꯟꯕꯗꯨꯗ ꯊꯣꯏꯕꯤ ꯍꯨꯠ ꯍꯟꯖꯤꯟꯈ꯭ꯔꯦ ꯇꯨꯊꯔꯨꯔꯦ ꯃꯥꯡꯒꯣꯟꯗ ꯁꯦꯅꯨ ꯌꯦꯡꯅ ꯊꯣꯏꯕꯤꯅ ꯁꯦꯅꯨ ꯀꯞꯄꯨ ꯀꯩꯗꯧꯔꯤ ꯀꯔꯤ ꯍꯥꯏꯅ ꯏꯕꯦꯝꯃ ꯁꯤꯔꯕꯅꯦ ꯑꯩ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯀꯞꯄꯨ ꯀꯞꯀꯦ ꯍꯥꯏꯕꯨ ꯌꯥꯗꯦꯅꯦ ꯀꯞꯅꯤꯡꯗ꯭ꯔꯁꯨ ꯀꯞꯄꯨ ꯉꯁꯤꯗꯤ ꯏꯃꯨꯡꯁꯦ ꯑꯩ ꯂꯣꯏꯅ ꯄꯨꯝꯇꯨꯝ ꯇꯨꯝꯍꯟꯒꯦ ꯀꯞꯄꯨꯅꯍꯦ ꯍꯥꯏꯔꯦ ꯃꯄꯨ ꯌꯥꯊꯪ ꯀꯞꯅꯤꯡꯗꯅ ꯀꯞꯂꯛꯂꯦ ꯈꯨꯌꯨꯝ ꯁꯥꯌꯣꯟ ꯐꯔꯕꯤ ꯁꯦꯅꯨꯃꯥꯅ ꯏꯕꯦꯝꯃ ꯉꯁꯤ ꯀꯣꯔꯧ ꯑꯁꯤꯗ ꯆꯤꯡꯎ ꯅꯣꯡꯗꯝ ꯊꯤꯈꯔꯦ ꯀꯔꯤ ꯂꯩꯇꯕ ꯁꯪꯒꯥꯏ ꯃꯈꯣꯛ ꯑꯁꯤꯅ ꯄꯥꯟꯗꯨꯅ ꯃꯥꯡꯂꯕꯣꯏꯔꯦꯀꯣ ꯌꯥꯏꯕꯤꯗꯣ ꯍꯧꯖꯤꯛꯇꯤ ꯄꯥꯕꯨꯡꯒꯅꯦ ꯋꯥ ꯉꯥꯡꯅꯔꯝꯕ ꯑꯗꯣ ꯏꯕꯦꯝꯃꯒꯤ ꯖꯤꯕꯗꯤ ꯅꯍꯣꯏ ꯃꯉꯥ ꯍꯜꯂꯛꯈꯣ ꯂꯥꯛꯄꯤꯔꯔꯣꯏ ꯍꯥꯏꯔꯒ ꯂꯧꯕꯤꯔꯔꯣ ꯑꯩꯕꯨꯁꯨ ꯍꯣ ꯏꯕꯦꯝꯃ ꯂꯥꯎꯔꯦ ꯁꯦꯅꯨ ꯂꯩ ꯃꯈꯩ ꯈꯣꯟꯖꯦꯜ ꯋꯥꯡꯅ ꯊꯥꯗꯨꯅ ꯀꯞꯆꯈꯔꯦ ꯃꯤꯑꯣꯏꯕꯅ ꯂꯥꯏꯁꯤꯡꯕꯨ ꯃꯤꯆꯣꯡ ꯏꯈꯥꯏ ꯅꯥꯏꯗꯅ ꯂꯥꯏꯒꯤ ꯋꯥꯌꯦꯜ ꯍꯥꯏꯅꯩꯗꯣ ꯂꯥꯏꯒꯤ ꯋꯥꯌꯦꯜ ꯑꯁꯤꯔ ꯕꯤꯙꯥꯇꯥꯅ ꯁꯦꯝꯕꯗ ꯈꯦꯠꯅꯕ ꯀꯔꯤꯒꯤ ꯁꯦꯝꯃꯤꯕꯅꯣ ꯃꯤꯁꯤꯡꯕꯨ ꯀꯅꯥ ꯑꯃꯒꯤ ꯔꯥꯁꯤꯅ ꯀꯞꯂ ꯐꯥꯎꯕ ꯅꯨꯡꯁꯤꯗꯦ ꯃꯥꯅ ꯀꯩꯗꯧꯔꯕꯁꯨ ꯃꯥꯕꯨ ꯏꯅꯨꯡ ꯅꯨꯡꯁꯤꯗꯦ ꯐꯅ ꯉꯥꯡꯉꯤ ꯇꯥꯅꯤꯡꯗꯦ ꯀꯅꯥ ꯑꯃꯒꯤ ꯔꯥꯁꯤꯅ ꯇꯧꯔꯤ ꯃꯈꯩ ꯃꯄꯛꯆꯩ ꯉꯥꯡꯉꯤ ꯃꯈꯩ ꯃꯅꯨꯡꯁꯤ ꯃꯁꯤ ꯂꯥꯏꯅ ꯁꯦꯝꯕꯅꯤ ꯂꯥꯏꯅ ꯁꯦꯝꯕ ꯅꯠꯇ꯭ꯔꯒ ꯁꯨꯝꯍꯠꯅꯕ ꯀꯔꯝꯕ ꯍꯤꯗꯥꯛ ꯃꯟꯇ꯭ꯔ ꯑꯃꯕꯨ ꯁꯤꯖꯤꯟꯅꯕ ꯂꯩꯕꯔꯥ ꯍꯟꯗꯛ ꯃꯣꯏꯔꯥꯡ ꯑꯁꯤꯗ ꯁꯦꯅꯨ ꯍꯥꯏꯕꯤ ꯅꯨꯄꯤꯁꯦ ꯈꯣꯏꯌꯨꯝ ꯃꯥꯅ ꯁꯦꯝꯕꯗ ꯆꯪꯈꯣꯟꯅꯕꯨ ꯁꯦꯝ ꯃꯥꯜꯂꯦ ꯇꯝꯄꯥꯛ ꯌꯨꯝꯒꯤ ꯄꯨꯝꯅꯃꯛ ꯁꯨꯞꯄꯤ ꯃꯥꯅ ꯂꯣꯏꯅꯕ ꯃꯥꯅ ꯐꯠꯇꯦ ꯍꯥꯏꯕꯗꯨ ꯐꯈꯤꯕꯗꯤ ꯂꯩꯇꯔꯤ ꯃꯥꯅ ꯋꯥꯇꯥꯟꯅꯕꯗ ꯃꯥꯅ ꯂꯣꯏꯕ ꯋꯥꯗꯨ ꯇꯝꯄꯥꯛ ꯌꯨꯝꯒꯤ ꯋꯥꯔꯦꯞꯅꯤ ꯅꯨꯔꯥ ꯑꯣꯏꯕꯤ ꯃꯍꯥꯛꯇꯤ ꯅꯥꯏꯖꯍꯟꯕ ꯍꯥꯏꯔꯤꯕ ꯇꯝꯄꯥꯛ ꯌꯨꯝꯒꯤ ꯃꯄꯤꯗꯣ ꯑꯉꯥꯡꯒꯨꯝꯅ ꯁꯤꯖꯤꯟꯅꯩ ꯊꯥꯖꯅꯈ꯭ꯔꯦ ꯁꯦꯅꯨꯕꯨ ꯁꯨꯝꯅ ꯍꯥꯏꯅꯩ ꯃꯣꯏꯔꯥꯡꯗ ꯆꯨꯝꯁꯨ ꯏꯆꯨꯝ ꯆꯨꯝꯕꯅꯤ ꯂꯩꯉꯣꯏ ꯁꯦꯛꯇꯥ ꯃꯊꯛꯇ ꯆꯦꯞꯅ ꯌꯦꯡꯂꯒ ꯀꯣꯔꯧ ꯃꯥꯒꯤ ꯃꯉꯥꯟꯗ ꯃꯤꯡꯁꯦꯟꯒꯨꯝꯅ ꯂꯪꯕꯒꯨꯝ ꯃꯀꯨꯞ ꯉꯥꯟꯅ ꯎꯏ ꯌꯦꯡꯗ ꯌꯦꯡꯉꯨꯔꯒꯅ ꯃꯣꯏꯔꯥꯡ ꯅꯨꯄꯤ ꯄꯨꯝꯕꯁꯤ ꯆꯣꯡꯒꯥꯡ ꯁꯥꯕ ꯂꯩꯒꯨꯝꯃꯤ ꯊꯣꯏꯕꯤ ꯈꯝꯅꯨ ꯁꯦꯅꯨ ꯁꯤꯡꯌꯦꯟ ꯇꯣꯞꯅ ꯆꯣꯡꯊꯣꯛꯏ ꯁꯦꯅꯨ ꯃꯥꯒꯤ ꯌꯦꯡꯕꯗ ꯀꯤꯕ ꯂꯩꯇꯦ ꯊꯣꯏꯕꯤꯁꯨ ꯈꯣꯌꯨꯝ ꯂꯥꯏꯄꯣꯛ ꯑꯣꯏꯕꯤꯅꯤ ꯈꯪꯖꯩ ꯊꯣꯏꯕꯤ ꯄꯨꯛꯅꯤꯡꯗ ꯊꯣꯏꯕꯤ ꯃꯥꯁꯨ ꯂꯥꯏꯃꯛꯅꯤ ꯑꯁꯨꯝꯅꯗꯤ ꯑꯣꯏꯕꯕꯨ ꯊꯥꯗꯣꯏ ꯃꯥꯒꯤ ꯇꯥꯏꯕꯪꯗ ꯑꯦꯡꯈꯨꯔꯥꯡꯕꯤ ꯃꯕꯨꯛꯇ ꯄꯣꯛꯈꯤꯕꯅ ꯄꯨꯗꯨꯅ ꯁꯥꯏꯑꯣꯟ ꯃꯊꯥꯡ ꯑꯣꯏꯈꯔꯦ ꯁꯦꯅꯨ ꯍꯥꯏꯕꯤ ꯑꯁꯤꯗꯤ ꯏꯁꯦꯡ ꯁꯦꯡꯕ ꯂꯥꯏꯃꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯊꯥꯗꯣꯛꯇ꯭ꯔꯤ ꯁꯦꯅꯨ ꯃꯥꯒꯤ ꯃꯒꯨꯟꯗꯤ ꯑꯄꯪꯕꯅ ꯌꯦꯡꯂꯒ ꯏꯄꯪ ꯄꯪꯅ ꯑꯗꯨꯝ ꯎꯏ ꯔꯥꯁꯤ ꯂꯩꯗ ꯃꯍꯥꯏꯅꯤ ꯃꯥꯅ ꯉꯥꯡꯕ ꯇꯥꯅꯤꯡꯉꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯕꯗ ꯂꯥꯏꯅ ꯌꯦꯡꯒꯦ ꯂꯥꯏꯅ ꯎꯏ ꯂꯨꯅ ꯌꯦꯡꯒꯦ ꯂꯨꯅ ꯎꯏ ꯊꯥꯡꯖꯤꯡ ꯃꯥꯅ ꯌꯦꯡꯕꯗꯤ
ꯁꯣꯔꯥꯔꯦꯟꯒꯤ ꯃꯆꯥꯅꯤ ꯃꯆꯦꯝ 6 ꯂꯩꯔꯤꯕꯤ ꯏꯇꯣꯟ ꯇꯣꯟꯕꯤ ꯃꯅꯥꯎꯗꯣ ꯅꯨꯔꯥꯃꯥꯅꯤ ꯑꯁꯨꯝꯅ ꯎꯏ ꯆꯤꯡꯈꯨꯕꯒꯤ ꯏꯃꯨꯡꯗ ꯁꯦꯅꯨ ꯀꯧꯕꯤ ꯃꯍꯥꯛꯅ ꯑꯍꯤꯡ ꯑꯣꯏꯍꯟꯒꯦ ꯅꯨꯡꯊꯤꯜ ꯑꯣꯏꯍꯟꯒꯦ ꯃꯅꯤꯡ ꯅꯨꯡꯊꯤꯜ ꯁꯦꯝꯒꯦ ꯃꯈꯥꯅꯤ ꯅꯨꯡꯗꯥꯡ ꯁꯦꯝꯒꯦ ꯃꯅꯤꯡꯅꯤ ꯔꯤꯙ ꯁꯨꯔ ꯑꯅꯤꯗ ꯍꯧꯔꯗꯨꯅ ꯁꯦꯅꯨꯅ ꯂꯥꯏꯒꯤ ꯈꯣꯡꯅꯥꯎ ꯑꯗꯨꯗ ꯀꯥꯞꯂꯛꯄ ꯑꯗꯨ ꯇꯥꯕꯗ ꯑꯃꯝꯕꯅ ꯀꯨꯞꯈꯔꯦ ꯆꯤꯡꯈꯨꯕꯒꯤ ꯇꯝꯄꯥꯛ ꯌꯨꯝ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯖꯨꯕꯔꯥꯖ ꯃꯃꯥ ꯃꯄꯟ ꯇꯥꯔꯛꯂꯦ ꯁꯦꯂꯧ ꯌꯦꯡꯈꯨꯔꯥꯡꯕꯤꯅ ꯏꯅꯥꯎꯁꯥ ꯀꯔꯤꯅꯣ ꯍꯥꯏ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯤ ꯄꯥꯏꯃ ꯃꯥꯂꯣꯝ ꯂꯩꯅꯔꯤ ꯒꯣꯔꯣꯡ ꯂꯥꯎꯈꯤ ꯏꯅꯥꯎꯁꯥ ꯇꯣꯝꯕꯤ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯔꯝꯂꯒ ꯃꯃꯥꯗꯣ ꯊꯣꯏꯕꯤ ꯄꯣꯛꯄꯤ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯃꯆꯥ ꯏꯕꯦꯝꯃ ꯊꯣꯏꯕꯤꯗꯣ ꯂꯩꯔꯥꯡ ꯊꯝꯕꯥꯜ ꯃꯈꯣꯛꯇꯤ ꯇꯦꯛꯂꯗꯨꯅ ꯂꯩꯄꯥꯛꯇ ꯇꯥꯕꯒꯨꯝꯅ ꯇꯨꯔꯝꯂꯦ ꯃꯆꯥꯏ ꯃꯇꯧ ꯎꯕꯗ ꯄꯥꯈꯠꯇꯨꯅ ꯃꯃꯥꯗꯣ ꯇꯨꯔꯦ ꯃꯆꯥꯏ ꯃꯅꯥꯛꯃꯛꯇꯗ ꯋꯥꯟꯊꯈꯔꯦ ꯆꯥꯟꯅꯅ ꯑꯅꯤ ꯑꯗꯨ ꯎꯕꯗ ꯁꯦꯅꯨ ꯃꯊꯧ ꯁꯪꯂꯛꯂꯦ ꯍꯥꯟꯅꯗꯤ ꯇꯥ ꯇꯧꯔꯝꯃꯤ ꯃꯆꯥꯏ ꯄ꯭ꯔꯦꯝꯅ ꯋꯥꯈ꯭ꯔꯕꯤ ꯃꯃꯥꯏ ꯃꯇꯧ ꯎꯔꯨꯕꯗꯥꯏ ꯁꯦꯅꯨꯗꯣ ꯊꯃꯣꯏ ꯌꯥꯎꯅ ꯀꯞꯈꯔꯦ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯣꯡꯂꯛꯏ ꯂꯥꯏꯒꯤ ꯇꯦꯡꯊꯥ ꯁꯩꯁꯛꯇꯣ ꯃꯤꯀꯨꯞꯇꯨꯗ ꯐꯥꯎꯔꯛꯂꯦ ꯅꯨꯔꯥꯏ ꯇꯦꯡꯊꯥꯈꯣꯟꯗꯨꯗꯤ ꯃꯤ ꯃꯥꯒꯤꯗꯤ ꯊꯝꯈꯔꯣ ꯈꯣꯌꯨꯝ ꯊꯥꯡꯖꯤꯡ ꯐꯥꯎ ꯄꯨꯡꯉꯛ ꯑꯣꯏꯅ ꯉꯛꯅꯈ꯭ꯔꯦ ꯅꯨꯃꯤꯠꯇꯣ ꯅꯃꯥ ꯅꯆꯥ ꯉꯥꯏꯔꯝꯈꯣ ꯅꯅꯥꯏ ꯁꯦꯅꯨ ꯂꯥꯛꯆꯔꯦ ꯏꯃꯥ ꯏꯕꯦꯝꯃ ꯀꯩꯗꯧꯔꯦ ꯅꯅꯥꯏ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯅꯅꯥꯏ ꯁꯦꯅꯨ ꯂꯝꯖꯥꯕꯨ ꯀꯅꯥꯅ ꯌꯣꯛꯄꯤꯒꯗꯒꯦꯅꯦ ꯃꯆꯥ ꯏꯕꯦꯝꯃ ꯁꯦꯅꯨ ꯀꯅꯥ ꯌꯦꯡꯗꯨꯅ ꯂꯩꯈꯤꯅꯤ ꯑꯩꯗꯤ ꯃꯥꯡꯉꯦ ꯍꯥꯏꯗꯨꯅ ꯇꯤꯟꯊ꯭ꯔꯣꯛ ꯌꯥꯡꯗꯧ ꯆꯣꯡꯕꯒꯨꯝ ꯊꯔꯣ ꯑꯣꯟꯈꯔꯦ ꯅꯣꯡ ꯈꯣꯡꯒꯨꯝ ꯁꯦꯅꯨ ꯀꯞꯂꯦ ꯃꯃꯥ ꯃꯄꯟ ꯀꯞꯂꯛꯂꯦ ꯆꯤꯡꯈꯨꯕꯒꯤ ꯁꯪꯒꯥꯏꯗꯣ ꯃꯁꯥ ꯄꯥꯜꯂꯦ ꯆꯦꯛꯂꯥꯒꯨꯝ ꯄꯥꯏꯒꯗꯧꯔꯦ ꯅꯤꯛꯈꯔꯦ ꯂꯥꯏ ꯑꯅꯤꯒꯤ ꯇꯥꯠꯇꯨꯗ ꯉꯛꯈ꯭ꯔꯦ ꯆꯤꯡꯈꯨ ꯃꯝꯈꯔꯦ ꯁꯤꯔꯕ꯭ꯔꯥ ꯍꯥꯏꯅ ꯁꯥꯎꯅꯤꯡꯕꯣꯏ ꯀꯔꯤꯑꯣꯏ ꯍꯧꯒꯠꯇꯨꯅ ꯆꯠꯊꯣꯛꯎ ꯃꯤ ꯑꯣꯡꯒꯅꯨ ꯆꯨꯝꯕ ꯁꯥꯏ ꯂꯥꯏ ꯑꯅꯤꯒꯤ ꯇꯥꯠ ꯑꯗꯨꯗ ꯉꯛꯈ꯭ꯔꯦ ꯆꯤꯡꯈꯨ ꯃꯝꯈꯔꯦ ꯁꯤꯒꯗꯔꯥ ꯍꯥꯏꯅ ꯁꯤꯔꯕ꯭ꯔꯅꯦ ꯍꯥꯏꯗꯨꯅ ꯁꯥꯎꯅꯤꯡꯕꯣꯏ ꯀꯔꯤꯑꯣꯏ ꯍꯧꯒꯠꯇꯨꯅ ꯆꯠꯊꯣꯛꯎ ꯃꯤ ꯑꯣꯡꯒꯅꯨ ꯆꯨꯝꯕ ꯁꯥꯏ ꯃꯆꯥꯏ ꯈꯨꯖꯦꯡ ꯎꯀꯥꯏꯗꯤ ꯂꯐꯨꯗ ꯄꯥꯟꯗꯨꯅ ꯉꯥꯛ ꯍꯦꯛ ꯇꯣꯛꯏ ꯉꯥꯡꯉꯗꯨꯅ ꯆꯪꯂꯛꯏ ꯊꯣꯏꯕꯤꯗꯣ ꯍꯦ ꯊꯥꯡꯖꯤꯡ ꯂꯥꯏ ꯑꯩꯒꯤ ꯁꯣꯔ ꯐꯥꯕꯤꯈꯣ ꯏꯁꯥꯁꯤꯁꯨ ꯏꯪꯍꯟꯕꯤꯌꯨ ꯈꯨꯌꯥꯗ ꯃꯤꯍꯨꯟ ꯌꯦꯡꯕ ꯇꯨꯀꯠꯆꯒꯟꯕ ꯑꯩꯒꯤ ꯆꯣꯡꯒꯟꯕꯗꯣ ꯐꯥꯕꯤꯌꯨ ꯍꯥꯏꯔꯦ ꯊꯥꯡꯖꯤꯡ ꯈꯣꯏꯔꯝꯃꯦ ꯃꯆꯥꯏ ꯅꯥꯛꯇ ꯆꯤꯡꯈꯨꯕ ꯂꯦꯞꯄꯤ ꯏꯆꯥꯗꯤ ꯃꯤꯒꯤ ꯊꯣꯏꯕꯤ ꯍꯦ ꯊꯥꯡꯖꯤꯡ ꯂꯥꯏ ꯑꯩꯒꯤ ꯁꯣꯔ ꯐꯥꯕꯤꯈꯣ ꯏꯁꯥ ꯑꯁꯤ ꯏꯪꯍꯟꯕꯤꯌꯨ ꯈꯨꯌꯥꯗ ꯃꯤꯍꯨꯟ ꯌꯦꯡꯕꯗ ꯇꯨꯀꯠꯆꯒꯟꯕ ꯑꯩꯒꯤ ꯆꯣꯡꯒꯟꯕꯤꯗꯣ ꯐꯥꯕꯤꯌꯨ ꯍꯥꯏꯔꯦ ꯊꯥꯡꯖꯤꯡ ꯈꯣꯏꯔꯝꯃꯦ ꯃꯆꯥꯏ ꯅꯥꯛꯇ ꯆꯤꯡꯈꯨꯕ ꯂꯦꯞꯄꯤ ꯌꯦꯡꯉꯤ ꯏꯆꯥꯗꯤ ꯃꯤꯁꯤꯃꯛꯇꯤ ꯐꯖꯩꯗ ꯍꯥꯏꯅ ꯉꯥꯡꯉꯤ ꯁꯨꯝꯅ ꯍꯧꯏ ꯆꯤꯡꯈꯨꯕꯁꯨ ꯃꯈꯪꯏ ꯑꯩꯕꯨ ꯋꯥꯍꯟꯒꯦ ꯍꯥꯏꯅ ꯃꯇꯥ ꯇꯧꯕ ꯑꯣꯏꯔꯤꯗ꯭ꯔꯥ ꯅꯣꯛꯍꯟꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯏꯍꯥꯟ ꯍꯥꯟꯕꯃꯛꯇꯗ ꯇꯤꯔꯀꯤ ꯍꯠꯂꯦ ꯂꯦꯡꯗꯔꯦ ꯄꯨꯡꯅꯣꯝꯅ ꯆꯤꯡꯕꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯕ ꯐꯥꯎꯕꯗ ꯁꯨꯛꯂꯦꯡ ꯂꯦꯡꯈꯤꯗ꯭ꯔꯦ ꯊꯣꯏꯕꯤꯗ꯭ꯔꯣ ꯊꯥꯡꯖꯤꯡ ꯂꯥꯏꯅ ꯀꯞꯇꯨꯅ ꯐꯥꯎꯗ꯭ꯔꯦ ꯇꯨꯀꯠꯆꯕꯗꯨ ꯊꯥꯡꯖꯤꯡ ꯂꯥꯏꯅ ꯀꯨꯞꯇꯨꯅ ꯐꯥꯎꯗ꯭ꯔꯦ ꯇꯨꯀꯠꯆꯕꯗꯨ ꯃꯁꯥꯅꯒ ꯏꯪ ꯂꯥꯎ ꯁꯣꯔ ꯌꯦꯡꯉꯤ ꯐꯥꯈꯔꯦ ꯆꯤꯡꯈꯨꯕꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯄꯨꯡꯃꯝ ꯃꯝꯈ꯭ꯔꯦ ꯈꯟꯕꯗ ꯃꯑꯣꯟ ꯈꯟꯈꯔꯦ ꯊꯣꯏꯕꯤꯗ ꯍꯦ ꯊꯥꯡꯖꯤꯡꯉꯣ ꯅꯪꯅ ꯄꯥꯕꯨꯡ ꯂꯩꯇꯣꯟꯗ ꯇꯣꯡꯉꯨ ꯈꯨꯃꯟ ꯅꯌꯨꯝꯗ ꯊꯤꯟꯒꯦ ꯊꯣꯏꯕꯤ ꯍꯥꯏꯕꯁꯤ ꯍꯩꯍꯜꯂꯨ ꯑꯃꯨꯛꯇꯗꯤ ꯍꯧꯒꯠꯇꯨꯅ ꯆꯦꯟꯈꯤꯒꯦ ꯍꯥꯏꯅ ꯊꯥꯡꯖꯤꯡ ꯈꯣꯏꯔꯝꯃꯤ ꯈꯣꯏꯌꯨꯝ ꯃꯥꯅ ꯇꯦꯡꯕꯥꯡꯈ꯭ꯔꯦ ꯆꯤꯡꯈꯨꯕꯅ ꯏꯕꯦꯝꯃ ꯏꯆꯥꯏ ꯊꯋꯥꯏ 5 ꯀꯥꯆꯤꯟ ꯀꯣꯌꯥꯗ ꯄꯥꯊꯤ ꯀꯣꯝꯊꯤ ꯂꯝꯗꯝꯗ ꯆꯠꯈ꯭ꯔꯒꯦ ꯍꯜꯂꯛꯑꯣꯀꯣ ꯆꯠꯈ꯭ꯔꯕꯁꯨ ꯍꯜꯂꯛꯑꯣ ꯆꯪꯅꯤꯡꯈꯣꯝꯕꯤ ꯍꯩꯅꯤꯡꯆꯥꯟ ꯍꯤꯡꯂꯛꯑꯣꯀꯣ ꯏꯄꯥ ꯂꯥꯜꯂꯦ ꯙꯟꯃ ꯆꯦꯟꯕꯤꯅꯤ ꯍꯥꯏꯕ ꯏꯄꯥ ꯈꯪꯒꯦ ꯏꯕꯦꯝꯃ ꯑꯉꯣꯝꯗ ꯂꯩꯌꯨ ꯍꯥꯏꯕ ꯄꯜꯂꯔꯣꯏꯗꯣ ꯏꯆꯤꯟꯗ ꯈꯨꯃꯟ ꯅꯥꯛꯇ ꯌꯧꯖꯔꯣ ꯍꯥꯏꯔꯦ ꯊꯋꯥꯏ ꯁꯣꯛꯅꯃꯛ ꯊꯣꯏꯕꯤꯗꯣ ꯈꯤꯇꯪ ꯂꯦꯡꯉꯤ ꯆꯤꯡꯈꯨꯕꯗꯣ ꯉꯥꯎꯔꯤꯗꯣ ꯍꯟꯗꯣꯛꯎ ꯍꯥꯏ ꯃꯃꯥꯁꯥ ꯊꯋꯥꯏ ꯍꯜꯂꯛꯂ ꯃꯥꯜꯂꯦ ꯏꯆꯥ ꯑꯃꯨꯛ ꯀꯧꯈꯤꯒꯦ ꯏꯃꯣꯝ ꯏꯕꯦꯝꯃ ꯍꯜꯂꯛꯑꯣ ꯈꯨꯃꯟ ꯅꯥꯛꯇ ꯌꯧꯖꯔꯣ ꯑꯉꯣꯝ ꯆꯠꯂꯨ ꯍꯥꯏꯔꯔꯣꯏ ꯑꯃꯨꯛ ꯍꯟꯅ ꯀꯧꯈꯔꯦ ꯌꯦꯡꯈꯨꯔꯥꯡꯕꯤ ꯃꯃꯥꯗꯤ ꯅꯨꯔꯥ ꯃꯇꯧ ꯎꯕꯗ ꯀꯞꯀꯅꯤꯁꯨ ꯈꯪꯈꯤꯗ꯭ꯔꯦ ꯇꯤꯡꯗꯝ ꯃꯆꯥ ꯌꯦꯡꯗꯨꯅ ꯉꯥꯎꯕꯤꯒꯨꯝ ꯂꯩꯈꯔꯦ ꯁꯤꯔꯨꯔꯕꯒꯨꯝ ꯊꯣꯏꯕꯤ ꯇꯞꯅ ꯍꯧꯒꯠꯂꯦ ꯋꯥꯁꯨ ꯂꯥꯟꯁꯨ ꯉꯥꯡꯉꯝꯗꯦ ꯏꯔꯦꯟ ꯑꯗꯨꯝ ꯊꯣꯛꯈꯔꯦ ꯁꯨꯃꯥꯡ ꯃꯌꯥꯏ ꯌꯧꯕꯗ ꯍꯟꯅ ꯌꯦꯡꯉꯤ ꯁꯦꯅꯨꯗ ꯂꯥꯛꯑꯣ ꯁꯦꯅꯨ ꯀꯩꯗꯧꯔꯤ ꯅꯥꯕ ꯆꯥꯛ ꯏꯜꯂꯝꯗ꯭ꯔꯤ ꯍꯥꯏꯅ ꯀꯧꯏ ꯊꯣꯛꯈꯔꯦ ꯊꯣꯏꯕꯤ ꯃꯇꯧ ꯎꯕꯗ ꯆꯤꯡꯈꯨꯕꯅ ꯁꯥꯎꯈꯤꯕ ꯆꯥꯛꯂꯕ ꯃꯩꯒꯤ ꯃꯊꯛꯇ ꯘꯤ ꯍꯩꯕꯒꯨꯝ ꯊꯣꯛꯈ꯭ꯔꯦ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯆꯤꯡꯈꯨꯕ ꯊꯣꯏꯕꯤ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯌꯦꯡꯈꯨꯔꯥꯡꯕꯤ ꯌꯦꯡꯂꯛꯂꯦ ꯂꯪꯃꯥꯏ ꯆꯅꯨ ꯇꯥꯕ꯭ꯔꯥ ꯑꯉꯣꯝ ꯀꯥꯗ ꯍꯥꯏꯔꯒ ꯂꯩꯁꯧ ꯆꯥꯔ ꯐꯥꯎ ꯂꯦꯡꯗ ꯈꯨꯃꯟ ꯅꯥꯛꯇ ꯍꯥꯏꯔꯗꯤ ꯁꯤꯔꯕꯁꯨ ꯍꯤꯡꯉꯛꯄ ꯌꯦꯡꯉꯨ ꯅꯆꯥꯅꯨꯄꯤꯁꯦ ꯀꯕꯣꯂꯣꯏꯗ ꯊꯥꯔꯒꯦ ꯁꯦꯝꯕꯤꯂꯣꯏꯗ ꯄꯤꯔꯒꯦ ꯍꯥꯏꯅ ꯆꯤꯡꯈꯨꯕꯅ ꯃꯃꯥ ꯇꯥꯂꯣꯏ ꯀꯥꯗ ꯉꯥꯡꯉꯛꯂꯦ ꯁꯥꯒꯣꯟꯅ ꯂꯧ ꯆꯥꯔꯒ ꯏꯔꯣꯏ ꯐꯨꯔꯦ ꯆꯤꯡꯈꯨꯕ ꯁꯥꯎꯈꯤꯕꯅ ꯁꯪꯒꯥꯏꯗꯣ ꯊꯛ ꯑꯣꯏꯅ ꯅꯤꯛꯂꯦ ꯃꯩ ꯍꯧꯔꯦ ꯊꯣꯏꯕꯤ ꯄꯣꯛꯄꯤ
ꯆꯣꯡꯊꯈ꯭ꯔꯦ ꯐꯥꯔꯦ ꯁꯨꯃꯥꯡ ꯃꯇꯣꯟꯗꯩ ꯄꯨꯁꯤꯟꯈꯔꯦ ꯊꯣꯏꯕꯤꯕꯨ ꯅꯨꯔꯥ ꯅꯤꯉꯣꯜ ꯀꯥꯗꯨꯗ ꯏꯃꯥ ꯏꯕꯦꯝꯃ ꯏꯃꯥꯗꯤ ꯃꯥꯡꯂꯦ ꯊꯣꯏꯕꯤ ꯀꯔꯝꯅꯣ ꯅꯨꯔꯥ ꯂꯧꯁꯤꯡ ꯆꯥꯎꯕꯤꯅꯤ ꯋꯥꯈꯜ ꯇꯧꯔꯦ ꯅꯍꯥꯛꯄꯨ ꯑꯉꯣꯝ ꯍꯥꯏꯕ ꯑꯁꯤꯗ ꯄꯥꯕꯨꯡ ꯌꯥꯊꯪ ꯏꯜꯂꯨꯈꯣ ꯋꯥꯡꯂꯦꯟ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯌꯥꯡꯒꯣꯏꯔꯨꯅꯦ ꯅꯍꯥꯛꯄꯨ ꯇꯔꯥ ꯊꯣꯡꯕ ꯃꯇꯝꯗ ꯃꯩꯁꯨꯠ ꯃꯩꯕꯥ ꯅꯝꯍꯜꯂꯨ ꯑꯁꯨꯝ ꯇꯧꯏ ꯍꯥꯏꯗꯨꯅ ꯋꯥꯍꯩ ꯑꯃꯇꯪ ꯉꯥꯡꯕꯗ ꯂꯥꯛꯑꯣ ꯑꯣꯀꯦ ꯏꯃꯥꯅ ꯊꯣꯏꯕꯤ ꯅꯪꯕꯨ ꯀꯩꯗꯧꯒꯦ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨꯕ ꯃꯄꯥ ꯃꯃꯥ ꯍꯥꯏꯕꯁꯦ ꯃꯆꯥ ꯑꯣꯏꯕꯤ ꯅꯪꯒꯤꯗꯤ ꯂꯥꯏꯅꯤ ꯍꯥꯏꯗꯣ ꯏꯕꯦꯝꯃ ꯀꯔꯤ ꯋꯥꯔꯤ ꯏꯆꯥꯅꯤ ꯊꯣꯏꯕꯤ ꯅꯪꯕꯨ ꯇꯥꯗ꯭ꯔꯕ꯭ꯔꯣ ꯁꯨꯝꯅ ꯊꯥꯗꯣꯏ ꯀꯥꯗꯨꯗ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯂꯦ ꯃꯃꯥꯌꯦꯡ ꯈꯨꯔꯥꯡꯕꯤꯅ ꯊꯥꯗꯣꯏ ꯏꯈꯨꯝ ꯈꯨꯝꯈꯤꯗ꯭ꯔꯦ ꯆꯤꯡꯈꯨꯕꯅ ꯁꯣꯝꯗ ꯃꯃꯥ ꯑꯇꯩ ꯑꯗꯨꯒ ꯁꯨꯝ ꯁꯥꯟꯅ ꯅꯩꯁꯤꯜꯂꯦ ꯃꯃꯥꯇꯣꯟꯗꯣ ꯏꯕꯨꯡꯉꯣ ꯅꯤꯉꯣꯜ ꯄꯣꯛꯄ ꯍꯥꯏꯕꯁꯦ ꯍꯧꯅꯩ ꯁꯨꯝꯅ ꯉꯥꯏꯕꯤꯈꯣ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯏꯆꯥꯕꯨ ꯊꯦꯝꯒꯦ ꯉꯥꯡꯖꯈꯤꯒꯦ ꯆꯤꯡꯈꯨꯕꯅ ꯍꯧꯖꯤꯛꯃꯛ ꯊꯤꯜꯂꯦ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯀꯕꯣꯂꯣꯏꯗ ꯊꯥꯔꯅꯤ ꯃꯩ ꯆꯥꯛꯄꯒꯨꯝꯅ ꯂꯥꯎꯔꯛꯂꯦ ꯃꯃꯥꯇꯣꯟꯗꯣ ꯆꯪꯂꯛꯂꯦ ꯅꯨꯔꯥ ꯃꯥꯒꯤ ꯀꯥꯗꯨꯗ ꯃꯆꯥ ꯅꯨꯡꯁꯤꯕꯇꯒꯤ ꯃꯤꯠꯅꯄꯤꯕꯨ ꯇꯥꯗꯨꯅ ꯏꯃꯥ ꯏꯕꯦꯝꯃ ꯅꯨꯡꯁꯤꯕꯤ ꯏꯃꯥꯈꯣꯏꯗꯤ ꯃꯥꯡꯉꯦꯗꯣ ꯀꯕꯣꯂꯣꯏꯗ ꯊꯥꯕꯕꯨ ꯀꯔꯝ ꯍꯥꯏꯅ ꯌꯦꯡꯁꯤꯒꯦ ꯄꯟꯊꯧ ꯅꯨꯡꯉꯥꯏꯇꯕꯕꯨ ꯀꯣꯛꯅꯕꯅꯤ ꯀꯩꯗꯧꯒꯦ ꯀꯣꯔꯧ ꯅꯣꯡꯃ ꯐꯥꯗ꯭ꯔꯁꯨ ꯄꯨꯡ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯏꯃꯣꯝ ꯈꯣꯡꯗꯥꯔꯨꯔꯒ ꯏꯃꯣꯝ ꯏꯕꯦꯝꯃ ꯅꯪꯕꯨ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯊꯦꯝꯂꯛꯂꯦ ꯊꯅꯨꯡꯃꯩꯒꯨꯝ ꯁꯥꯅꯗꯤ ꯃꯃꯥꯇꯣꯟꯗꯣ ꯀꯞꯈꯔꯦ ꯊꯣꯏꯕꯤ ꯁꯨꯈꯨꯝ ꯈꯨꯝꯈꯤꯗ꯭ꯔꯦ ꯁꯦꯅꯨꯃꯛꯁꯨ ꯀꯔꯝꯅꯣ ꯅꯨꯔꯥ ꯑꯁꯤꯕꯨ ꯀꯔꯝꯅ ꯁꯦꯝꯕꯤ ꯂꯣꯏꯗ ꯊꯥꯒꯅꯤ ꯈꯜꯂꯨꯕꯗ ꯃꯝꯈꯔꯦ ꯑꯉꯣꯝ ꯃꯌꯨꯝ ꯅꯥꯛꯇꯨꯗ ꯅꯣꯡꯃꯇꯪꯕꯨ ꯆꯠꯄꯗ ꯐꯔꯒꯗ꯭ꯔꯥ ꯑꯗꯨꯅ ꯑꯁꯤ ꯐꯥꯎꯕ ꯈꯜꯂꯛꯂꯦ ꯅꯥꯏꯖꯍꯟꯕ ꯆꯪꯂꯛꯏ ꯃꯆꯥ ꯏꯕꯦꯝꯃ ꯇꯧꯒꯅꯨ ꯄꯥꯕꯨꯡ ꯁꯅꯥ ꯌꯥꯊꯪꯁꯤ ꯃꯤꯀꯨꯞ ꯑꯃꯠꯇ ꯏꯜꯂꯨꯈꯣ ꯑꯉꯣꯝ ꯌꯨꯝꯗ ꯆꯪꯒꯅꯨ ꯍꯣꯖꯪꯗꯒꯤ ꯍꯜꯂꯛꯁꯤ ꯍꯥꯏꯅ ꯊꯣꯏꯕꯤ ꯊꯦꯝꯃꯛꯏ ꯊꯣꯏꯕꯤ ꯃꯥꯗꯤ ꯂꯣꯏꯈꯔꯦ ꯈꯟꯒꯗꯕ ꯈꯟꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯂꯛꯂꯦ ꯄꯂꯦꯝ ꯏꯕꯦꯝꯃ ꯃꯌꯥꯝ ꯏꯄꯨ ꯅꯍꯣꯏ ꯈ꯭ꯋꯥꯏꯁꯤꯅ ꯑꯩꯒꯤ ꯄꯥꯞꯁꯤ ꯄꯨꯒꯦꯔꯥ ꯀꯕꯣꯂꯣꯏꯗ ꯊꯥꯕꯤꯔꯣ ꯑꯗꯨꯅ ꯊꯣꯏꯅ ꯄꯥꯝꯖꯔꯦ ꯍꯥꯏꯗꯣꯔꯛꯂꯦ ꯊꯣꯏꯕꯤꯗꯣ ꯋꯥꯅꯈꯔꯦ ꯃꯌꯥꯝꯗꯣ ꯃꯇꯝ ꯀꯌꯥ ꯊꯦꯝꯕꯗ ꯀꯞꯅ ꯀꯞꯅ ꯍꯥꯏꯕꯗꯣ ꯌꯥꯈꯤꯗꯔꯦ ꯊꯣꯏꯕꯤꯅ ꯌꯥꯔꯣꯏꯗꯧꯕ ꯎꯕꯗ ꯍꯪꯒꯠꯇꯕ ꯌꯥꯗꯔꯦ ꯅꯥꯏꯖꯍꯟꯕ ꯆꯪꯗꯨꯅ ꯆꯤꯡꯈꯨꯕꯗ ꯍꯪꯒꯠꯂꯦ ꯍꯧꯖꯤꯛ ꯊꯤꯜꯂꯦ ꯊꯥꯔꯣ ꯌꯥꯊꯪ ꯄꯤꯔꯦ ꯆꯤꯡꯈꯨꯕ ꯆꯥꯛ ꯆꯥꯔꯒ ꯆꯠꯂꯅꯤ ꯍꯥꯏꯅ ꯇꯔꯥ ꯊꯣꯡꯈꯔꯦ ꯃꯄꯥ ꯃꯆꯥ ꯈꯠꯅꯕ ꯑꯗꯨꯗꯒꯤ ꯀꯥꯡꯂꯛ ꯑꯣꯏꯗꯨꯅ ꯃꯩꯔꯛ ꯑꯁꯤꯅ ꯋꯥꯈꯤꯕ ꯆꯤꯡꯈꯨꯔꯥ ꯇꯥꯂꯣꯏ ꯃꯥꯄꯜ ꯇꯝꯄꯥꯛ ꯌꯨꯝꯒꯤ ꯃꯅꯥꯏꯁꯤꯡ ꯆꯔꯝ ꯃꯥꯂꯝ ꯀꯪꯈꯔꯦ ꯆꯤꯝꯕꯥꯜ ꯂꯥꯝꯕ ꯐꯪꯅꯗꯦ ꯅꯨꯡꯁꯥ ꯁꯥꯅ ꯃꯝꯈꯔꯦ ꯊꯣꯏꯕꯤ ꯇꯔꯥ ꯊꯣꯡꯂꯤꯉꯩ ꯆꯔꯛꯁꯤꯗ ꯊꯨꯡꯉꯔꯦ ꯈꯨꯃꯟ ꯂꯥꯏꯔ ꯁꯪꯗꯨꯗ ꯂꯥꯒꯨꯝꯅ ꯀꯥꯏꯔꯦ ꯊꯣꯏꯕꯤꯗꯣ ꯅꯨꯔꯥ ꯃꯁꯛ ꯎꯕꯗ ꯃꯆꯤꯟ ꯃꯧꯄꯥ ꯉꯛꯏ ꯋꯥ ꯉꯥꯡꯕ ꯉꯝꯗꯦ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯉꯤ ꯊꯣꯏꯕꯤꯕꯨ ꯀꯧꯁꯨ ꯀꯧꯗꯦ ꯈꯝꯅꯨꯅ ꯊꯥꯗꯣꯏ ꯃꯥꯅ ꯏꯅꯝꯃ ꯂꯣꯏꯗ ꯆꯠꯄ ꯇꯥꯔꯦꯗꯣ ꯑꯩꯅ ꯑꯁꯥꯏ ꯍꯥꯏꯖꯩꯗꯣ ꯅꯨꯡꯁꯤꯗꯅ ꯅꯨꯡꯁꯤꯁꯥ ꯀꯧꯕꯅꯤꯅꯦ ꯄꯥꯕꯨꯡꯅ ꯏꯕꯨꯡꯉꯣ ꯄꯥꯝꯃꯨ ꯁꯦꯕꯥ ꯇꯧꯖꯔꯛꯈꯤꯒꯦꯀꯣ ꯑꯩ ꯅꯣꯡꯃ ꯅꯤꯅꯤ ꯅꯅꯥꯎꯕꯨ ꯆꯠꯆꯔꯨꯈꯤꯒꯦꯀꯣ ꯍꯥꯏꯅ ꯅꯣꯡꯌꯥꯏ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯅꯣꯡ ꯈꯣꯡꯕꯒꯨꯝ ꯀꯞꯈꯔꯦ ꯑꯇꯩ ꯀꯔꯤ ꯈꯨꯃꯝꯗꯦ ꯏꯕꯦꯝꯃ ꯍꯥꯏꯔꯝꯕꯗꯤ ꯅꯪꯉꯤ ꯂꯝꯖꯥ ꯈꯝꯕꯗꯣ ꯊꯥꯗꯣꯏ ꯃꯥꯒꯤ ꯅꯨꯡꯁꯤꯒꯤ ꯂꯥꯏꯖ ꯏꯔꯩ ꯑꯗꯨꯅ ꯈꯪꯍꯧꯗꯅ ꯂꯥꯛꯇꯨꯅ ꯏꯔꯤꯛ ꯄꯤꯛꯄ ꯎꯇꯣꯡꯒꯨꯝ ꯐꯨꯟꯖꯤꯟꯈꯤꯕ ꯂꯥꯏꯖꯅ ꯈꯨꯃꯟ ꯈꯧꯔꯤ ꯐꯨꯟꯈꯔꯦ ꯊꯣꯏꯕꯤ ꯃꯥꯕꯨ ꯌꯦꯡꯂꯒ ꯊꯣꯏꯕꯤ ꯃꯥꯒꯨꯝ ꯂꯨꯝꯃꯕ ꯊꯃꯣꯏ ꯑꯗꯣ ꯂꯦꯡꯂꯛꯂꯦ ꯃꯤꯠꯇꯄꯤꯕꯨ ꯇꯥꯔꯛꯂꯦ ꯀꯞꯂꯦ ꯈꯝꯕ ꯅꯨꯃꯤꯠꯇꯣ ꯈꯝꯅꯨ ꯂꯩꯕ ꯉꯝꯈꯤꯗ꯭ꯔꯦ ꯖꯩꯒ ꯀꯨꯟꯗꯩ ꯂꯩꯔꯥꯡꯒꯨꯝ ꯆꯥꯛꯂꯦ ꯈꯝꯅꯨꯏ ꯍꯛꯆꯥꯡꯗꯣ ꯃꯅꯤꯡ ꯃꯃꯥꯡ ꯀꯛꯂꯕ ꯇꯤꯟꯊ꯭ꯔꯣꯛꯅꯗꯧ ꯆꯣꯡꯈꯔꯦ ꯏꯕꯦꯝꯃ ꯑꯩꯁꯨ ꯆꯠꯀꯦ ꯍꯥꯏꯔꯛꯏ ꯈꯝꯅꯨ ꯃꯥꯅ ꯀꯔꯤ ꯋꯥꯅꯣ ꯏꯅꯝꯃ ꯀꯗꯥꯏꯗꯒꯤ ꯌꯥꯒꯗꯒꯦ ꯏꯕꯦꯝꯃ ꯑꯩꯗꯤ ꯏꯟꯒꯦ ꯀꯔꯤ ꯋꯥꯅꯣ ꯏꯕꯨꯡꯉꯣ ꯅꯅꯥꯎ ꯑꯩ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯔꯤ ꯋꯥꯖꯔꯨꯒꯅꯤ ꯃꯥꯟꯖ ꯏꯗꯣꯝ ꯆꯠꯂꯒꯦ ꯗꯣꯁꯥ ꯈꯣꯡꯅꯅꯕꯅꯤ ꯁꯥꯃꯨ ꯈꯣꯡꯗ ꯌꯦꯠꯄꯗꯤ ꯅꯅꯥꯎ ꯂꯃꯟ ꯁꯤꯡꯕꯕꯨ ꯑꯣꯏꯖꯒꯦꯀꯣ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯊꯣꯏꯕꯤ ꯀꯞꯂꯨꯔꯦ ꯄꯂꯦꯝ ꯃꯥꯒꯤ ꯃꯈꯣꯡꯗ ꯎꯔꯤꯔꯩ ꯂꯩꯔꯥꯡ ꯃꯥꯅ ꯇꯠꯊꯗꯅ ꯇꯥꯕꯒꯨꯝ ꯇꯥꯔꯦ ꯃꯆꯥ ꯏꯕꯦꯝꯃ ꯈꯨꯃꯟ ꯄꯥꯃꯦꯟ ꯅꯥꯛꯇꯨꯗ ꯅꯥꯞꯅ ꯃꯔꯣꯟ ꯇꯁꯦꯡꯅ ꯍꯔꯤ ꯃꯥꯟꯕꯤ ꯃꯄꯥꯎꯈꯣꯟ ꯊꯪꯂꯦꯟ ꯀꯥꯗ ꯃꯦꯜꯂꯛꯂꯦ ꯑꯩꯗꯤ ꯉꯁꯤ ꯆꯠꯂꯒꯦ ꯉꯥꯏꯕꯤꯔꯝꯃꯨ ꯂꯝꯈꯥꯡꯗ ꯅꯅꯥꯎ ꯊꯪꯂꯦꯟ ꯊꯤꯟꯕꯕꯨ ꯈꯨꯌꯣꯟ ꯇꯦꯕꯤ ꯇꯦꯛꯁꯋꯥ ꯀꯥꯏꯔꯩ ꯑꯦꯟ ꯁꯣꯛꯂꯒ ꯀꯥꯏꯔꯩ ꯃꯥꯕꯨ ꯁꯤꯟꯅꯋꯥ ꯇꯦꯛꯄꯤ ꯑꯣꯛꯅ ꯁꯣꯛꯂꯋꯥ ꯑꯣꯛꯂꯣꯟ ꯃꯥꯕꯨ ꯁꯤꯟꯅꯋꯥ ꯈꯨꯌꯣꯟ ꯋꯥꯄꯨꯡꯗꯨꯗꯒꯤ ꯋꯥ ꯑꯃꯇꯪ ꯌꯥꯟꯗꯨꯅ ꯄꯤꯕꯤꯌꯨꯀꯣ ꯅꯅꯥꯎꯗ ꯊꯪꯂꯦꯟꯅ ꯈꯨꯠ ꯁꯨꯗꯨꯅ ꯅꯅꯥꯎ ꯂꯝꯕꯤ ꯆꯤꯡꯖꯒꯦ ꯑꯊꯦꯟꯕꯕꯨ ꯍꯪꯅꯒꯦ ꯑꯅꯥꯕꯅꯗꯤ ꯉꯥꯛꯅꯒꯦ ꯊꯪꯂꯦꯟꯅ ꯈꯨꯠ ꯋꯥ ꯑꯃꯇꯪ ꯌꯥꯟꯗꯨꯅ ꯄꯤꯕꯤꯌꯨꯀꯣ ꯅꯅꯥꯎꯗ ꯊꯪꯂꯦꯟ ꯅꯍꯨꯠ ꯁꯤꯟꯗꯨꯅ ꯅꯅꯥꯎ ꯂꯝꯕꯤ ꯆꯤꯡꯅꯒꯦ ꯑꯊꯦꯟꯕꯕꯨ ꯍꯪꯅꯒꯦ ꯑꯅꯥꯟꯕꯗꯤ ꯉꯥꯛꯅꯒꯦ ꯊꯨꯡꯅꯔꯣꯏꯗ ꯂꯩꯔꯗꯤ ꯁꯤꯗ ꯄ꯭ꯔꯥꯟꯕꯨ ꯃꯥꯡꯗꯨꯅ ꯂꯩꯔꯕ ꯅꯅꯥꯎꯁꯨ ꯀꯕꯣꯂꯣꯏꯗ
ꯌꯧꯔꯔꯣꯏ ꯅꯅꯥꯎꯁꯨ ꯑꯗꯨꯝ ꯃꯥꯡꯂꯒꯦ ꯍꯌꯦꯡ ꯃꯄꯣꯛ ꯑꯃꯗ ꯃꯥꯟꯖꯀꯥꯗ ꯊꯨꯡꯖꯒꯦ ꯏꯅꯝꯃꯅ ꯄꯥꯎꯁꯤꯕꯨ ꯍꯟꯗꯣꯛꯄꯤꯌꯨ ꯅꯆꯟꯗ ꯄꯥꯎꯁꯤ ꯍꯟꯗꯣꯛꯂꯛꯂꯕꯗ ꯃꯥꯟꯖ ꯁꯤꯗꯦ ꯍꯥꯏꯕꯁꯤ ꯈꯪꯖꯔꯒꯦ ꯅꯅꯥꯎꯅ ꯑꯋꯥꯕꯅ ꯍꯦꯟꯖꯤꯟꯈ꯭ꯔꯦ ꯀꯞꯅꯗꯔꯦ ꯑꯍꯨꯝꯗꯣ ꯊꯣꯏꯕꯤ ꯀꯣꯅꯨꯡ ꯀꯥꯈ꯭ꯔꯦ ꯂꯝꯖꯥ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯈꯨꯌꯣꯟ ꯄꯨꯡꯗ ꯇꯥꯅ ꯂꯥꯛꯑꯦ ꯈꯣꯌꯨꯝ ꯃꯥꯒꯤ ꯅꯣꯡꯗꯝꯗ ꯊꯨꯡꯅꯒꯅꯨ ꯍꯥꯏꯗꯨꯅ ꯁꯣꯛꯎꯕꯗ ꯋꯥ ꯑꯁꯤꯅ ꯏꯗꯨ ꯅꯤꯡꯊꯧ ꯃꯥꯡꯂꯗ꯭ꯔꯥ ꯅꯨꯔꯥ ꯃꯆꯥ ꯏꯕꯦꯝꯃ ꯊꯨꯡꯅꯔꯣꯏꯗꯧ ꯁꯔꯨꯛꯇꯤ ꯃꯥꯡꯂꯕꯁꯨ ꯀꯩꯗꯧꯅꯤ ꯏꯗꯨ ꯅꯤꯡꯊꯧ ꯁꯤꯔꯒ ꯂꯩꯍꯧꯔꯔꯣꯏ ꯑꯩꯍꯥꯛꯁꯨ ꯊꯥꯗꯣꯏ ꯏꯆꯟ ꯏꯅꯤꯡꯁꯨ ꯁꯤꯔꯒꯅꯤ ꯑꯁꯨꯝꯅ ꯑꯃꯩ ꯈꯟ ꯉꯝꯗꯕ ꯃꯌꯥꯝ ꯑꯁꯤ ꯈꯟꯗꯨꯅ ꯈꯟꯅ ꯊꯨꯡꯉꯔꯦ ꯈꯨꯌꯣꯟ ꯂꯥꯏꯔ ꯋꯥꯈꯣꯡꯗ ꯋꯥ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯛꯂꯦ ꯈꯝꯅꯨ ꯃꯆꯦꯝꯅ ꯈꯨꯃꯟ ꯃꯥꯅ ꯋꯥꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯤꯔꯔꯦ ꯃꯤꯁꯤ ꯋꯥꯅꯤ ꯅꯪꯗꯤ ꯈꯨꯌꯣꯟ ꯍꯥꯎꯕ ꯀꯧꯕꯅꯦ ꯀꯣꯅꯨ ꯂꯥꯡꯉ ꯇꯣꯝꯕꯤꯅꯦ ꯑꯅꯤ ꯊꯨꯡꯅ ꯋꯥꯏꯅꯅꯤ ꯍꯥꯏꯅ ꯍꯥꯎꯕꯒꯤ ꯄꯂꯦꯝ ꯄꯟꯊꯧ ꯄꯥꯈꯪ ꯋꯥꯗꯤ ꯀꯧꯏ ꯍꯥꯏ ꯂꯥꯏꯔ ꯍꯧꯗꯣꯛ ꯋꯥꯅꯤ ꯍꯥꯏ ꯅꯪꯒꯤ ꯊꯧꯖꯥꯟꯗꯒꯤꯅꯦ ꯊꯨꯡꯅꯒꯗ ꯂꯩꯔꯗꯤ ꯅꯪꯒꯤ ꯀ꯭ꯔꯤꯄꯥ ꯇꯧꯕꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯁꯤꯕꯨ ꯌꯥꯜꯂꯨꯔꯕꯗꯤ ꯊꯝꯕꯤꯈꯣ ꯋꯥ ꯅꯪꯅ ꯍꯦꯛ ꯁꯣꯛꯄꯗ ꯇꯝꯃꯨꯒꯦꯀꯣ ꯈꯝꯕ ꯑꯩ ꯍꯥꯏꯅ ꯂꯝꯖꯥ ꯈꯝꯕꯅ ꯃꯇꯨ ꯐꯥꯎꯕ ꯆꯨꯡꯗꯅ ꯊꯥꯗꯣꯏ ꯃꯥꯒꯤ ꯄ꯭ꯔꯦꯝꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯄꯥꯏꯔꯨꯔꯦ ꯊꯣꯏꯕꯤ ꯃꯥꯒꯤ ꯈꯟꯕꯗ ꯃꯆꯦꯝ ꯈꯝꯅꯨ ꯑꯗꯨꯁꯨ ꯀꯔꯤ ꯑꯃꯠꯇ ꯅꯤꯡꯉꯥꯏꯗ꯭ꯔꯦ ꯈꯨꯃꯟ ꯁꯤꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯗꯨ ꯃꯇꯣꯝꯗ ꯉꯥꯝꯈꯩ ꯅꯪꯒꯤꯗꯃꯛ ꯍꯧꯕꯅꯤ ꯀꯥꯎꯔꯨꯔꯕ꯭ꯔꯥ ꯈꯝꯕ ꯍꯥꯏꯅ ꯀꯧꯏ ꯂꯝꯖꯥꯕꯨ ꯈꯝꯕ ꯁꯤꯗ꯭ꯔꯦ ꯋꯥ ꯑꯗꯨ ꯃꯆꯥ ꯑꯃ ꯌꯥꯟꯈꯔꯦ ꯈꯨꯃꯟ ꯃꯆꯦꯝ ꯍꯟꯈꯔꯦ ꯊꯦꯕ ꯄꯨꯡꯗ ꯈꯝꯕꯗꯣ ꯆꯩ ꯑꯗꯨ ꯄꯥꯏꯗꯨꯅ ꯕꯁꯟꯇꯒꯤ ꯃꯇꯝꯗ ꯂꯦꯞꯀꯪ ꯀꯪꯕ ꯄꯥꯃꯦꯟꯒꯨꯝ ꯅꯨꯔꯥꯃꯥꯕꯨ ꯉꯥꯏꯈꯔꯦ